Han mamangta dengan segi pungning warol thoram jeng tabiri besing puna mapu jem sargu jamna taram lokchari kono na khrum jari segi pungning warol ke damakta season aga daba number 9077282001 video call ke damak thamjari ba number 7005707808 hari ba number ni se screen da lejare loina na segi thoram asi 90.0 megahertz lan thokchari ba wahung radio ge thoram ni loina na radio da sanduk chari ba thoram ase koina video camera season naraga amukhana Thoramasi ki visualization tonga tonga cable network sing da amadi social media ke platform da uhanjabani hari badudana Diamond TV haiduna su cable network sing da uhanjari tonga tonga platform ni pan da miyam ki togol tawjari ba channel ki program ni pungning ki warol da han madalo khachari bangasi ki kanglai pak ke mera headlines Prime Minister Narendra Modi bu Manipur da harau taramna oktuna Manipur da santi purok pa yaba lambi ama pibiramo haina thamoi sengna haija se haina MP sana jomba leisemana phongdokre Prime Minister Modi Manipur da langlam dai sida nifum do shuba phungyar gi BJP mandal singh yauna paktok na BJP primary membership to gi resign tokre hari Samit Patra amadi Ajit Gopcha de Chorchanpur chatuna PM gi thungpa moigadori mafam sing de yengsin kre hari Kokiga su sign tongna basina su gi camp sing de India gi achouba state sing da Thambana Manipur ki problem asi cha dama pudara ma sol to bangongani haina jadu mani na phongdorok free movement toba yahalu su extension toba hando point ohum yawba memorandum ama imagi merana luchingduna governor amadi BJP ke president bishin kre padam ki headlines su popi thaba thingmagi akan mathabak lokhana na ba forest ke official sing da lenga na direction pikre Chorasanpur da irang thokre tonga tongan ba Mafam kaya da sengwa sagali ba sing adu mangoina na mai thadok pa thugai ba kaya marum thon kre PM ge Manipur khongsat problem ning thina khanglo matung da solution purna ba lak pani haina MLA Arun Kumar na phongdok state khodi mak to dengue amati malaria ge kan ba chiksing thoralo khan na ba Union Health Minister na poktak pikre loina na James ke employee sing khongjang changsil ka dori haiba hiram sia report ma yaw While Kati Pause is a PM Kongsa Kamari Lena Tidim Lambida, barricade Kaba Hukre, Ozang Kayaso Sagadori, PMG, Kongsat Mangoinana, Ukrul District BJP workers in result Okre. UNC threat, embargo, Matam Kargu and Handokre. Chorasanpur the Ajol Power helicopter service Lehenaba, Mizoram, Lengangna, Torang Tori. Nepal ge irang nem tharakle lengak semna na bakhanari haiba hiram stasu report ma yawi numidangi matam dana heart attack ki risk saruk ani hengalai haina report amana phongdok pa hiram asida report ama yawi Delhi da mahi tamgani haina puge toramba nupi macha ani kalhore hai Wayalam pau ki pau che daso Chorasanpur de gurung sakadorobra Modi lakpagi sem saba sing thudek tu mai thaba security ga muknaba thodok thokre Modi khangchet mang khongchat mangong yena na phongyar BJP ki thopu sing sarik khaino kian badongna kele iram sida report ma Manipur lengana prime minister lakne official wena Hyderabad sem saba di loiga dore hai hiram sida report UNC na laloniti ke pochai puthok sen toba thinglaki bedo handokre hai hiram sida su porama yauri Ponopam Pauxi ki headlines Juju Manipur ki Chorchanpur na Koti taret ka chahum loinana Kangla dana lupa koti listing amaga chani hen bagi project sanghagane haiba Manipur ki lalak asida Modi ki khongsat haiba hiram se report ma yaw Modi ong na sem saringe da BJP pungyar mandal paktang na Party de talk rehaba si Pauxi am da chap mana na yaw su extend tawri ba si hando haiduna memorandum bisan kre haiba imagi meragi performance samana yaw little clinic ta advanced GI surgery gi khudong saba mapung phana thambangam le haiba wapam Hayeng Narendra Modi lakani haina silang ni basida imphal lambi sathok sasin tawbada ahong ba khara leragani haiba hiram sida su report ma yaw Amaromda mapan gi oiba pawda President Trump ki khongbu amasung maming leraba conservative activist Charlie Kirk meeting ama pangthok lingeda mangak samda nongwina kaptune assassinate tawdun hat kre yenaba mafamda China na nature reserve lingkhana na ba thorang tawbada Philippines na protest tawkre
नेतन्याहू दोहा हमास के लीडर सिंह अटैक तौदुना लानफा सिंह थादोंना भाषा हाथोक्रे है कतार फोंदोरली रशिया की ड्रोन पाइसलकपदगी तौदो मतुंग पोलैंड मखोई मिलिटरी सेनबा फंगना सौगुटकनी है वासक्रे सऊदी अरेबिया सीरिया तेंबांग थाउ बेरेल मिलियन 10.3 पीगदौरे जैनजी ग्रुपना इंटरियम लेंगाक चिंगनब खननब प्रेसिडेंट आर्मी चीफ का उनबगी थबक चथक्रे पोलैंड हाइजरकपदि यूएन सिक्योरिटी काउंसिल खुदकी ओइबा मिफम पांगथोलगनि हाइरि मसिगा लोइनना लोइजरे नुक्तिगी फोंनिबा पाउसे सिंगे लौथोकचबा मरहोइबा पाउ मखा तारकपदा अखोइगी नंबर कॉल तौबिदुना थोरमसि सरुगाबियु ngarang call phangu singdi lepiraga phangouda basingdo khudong chaba piminasi haiba wafam siga loinana sigi ahanba caller kanano oibage haibadu yeminasi masigi thormasida Saruga biriba tabiriba punamak TV channel de yang biriba sing taram nokchari Hello. I tabiriba mayambu yengbiriba punmapu ipongo no kurumjari sa. Taram nokchari. Rasilok Kumar. Kanogine nahan ngasidagi mga tarungi mari mangani mamangda aina kanom tahore sarisida. Oh. Madu sana sa pakum tibungam gidra ai pijaning maneba. Adu nimitu dai gi phone gi paisa lo thokin dai sita ungam hogda dana ngasidang tabira magadi madu Hangbiba Polar Kang Hanbi or Nay Hajagan of them. Nanoma they say a Mahang Bihibu, and I see Yahoo for the Kankan Marina, not the yellow. Oh, Madu says I could do Ivam Shamni. Money. I do you a man Chana Kanga from the Doin White. Hoi, Hatang Kotak the cow given us a Halergadum Nixon a credum. Hoi. Hajaga the Sargan the key Matangi complain lower in Funny was some matang canotaurus. Tagachari was Zasilokar. Thank you. Tagachari, Torom Soruga Birokpa, Nahangi Shai Shakpadu, Ibirokpa Sumno. Ibam Shamni and Havidan Hanokin Canada, Kanano, was another volcano or Jalan, Haineraku. Zasilokar and Padana Habire, say no my lam the so. Leviva Haitare Noza. Thank you. Call to view, Tormasida, Sorugavu. Adomadom the Tomaton complaintsing, Hibining Ba, Wakat Pinning Balerabasu, Ekoi numbers, Asida, Pongmari, the Gina Ponipan Bawada, Donor Pesa Kapki Bagisu, Pongmari, the Gina Ponipan Pawada, talk to you. Hello. Hello, I visit sir. Malum ni talk jack ne. Good afternoon. Taram luxury was a visit. Stop you. Kariwa from my. Sir, I had visit. Kanon tang sing to hoge. Nahando. Aza hemantagi. Mari face to face ki da. Aina kaya comment tau give to. Dugi matang da. Hai bati. What lepo kolo hai bato. Madu kakap hazada bo. Koi kre. Madu soi kre. I had visit tahu da ba aina sa tuto. Hoi. Kaso kaya. Hai bati. Kanon ni da. Boleh po hai pati 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 yum thau boleh po du to yum badu je pati pen na badi nuai sa badi aram mai tin hau je na hai ji to in the way ne ba nuai ti ba le da kol do o da hemanta gi ma gi isi gi khamati ne li gi to adu ta hong tre sa gi hai ba fast call adu gi ta ba ho ji ne ba ko adu na ma do ai thôi vậy đấy đúng rồi. Kalau tahu macam mana nuai tahu macam mana ni, ay kasu khanda jadi walau
ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯚꯥꯔꯠꯀꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯖꯩ ꯃꯁꯤ ꯌꯥꯝꯅꯁꯨ ꯍꯥꯏꯅꯩ ꯃꯁꯤ ꯂꯥꯛꯑꯒ ꯂꯥꯟꯁꯦ ꯂꯣꯏꯒꯗ꯭ꯔꯥ ꯂꯣꯏꯔꯣꯏꯗ꯭ꯔꯥ ꯁꯨꯝ ꯑꯩ ꯋꯥꯈꯜꯗ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯆꯠꯊꯒꯗꯧ ꯁꯨꯝ ꯃꯥꯜꯂꯦ ꯑꯗꯩ ꯃꯣꯏ ꯑꯁꯣꯝꯗ ꯄꯩꯁꯥ ꯀ꯭ꯔꯣꯔ ꯃꯌꯥꯝ ꯄꯤꯊꯒꯅꯦꯅ ꯆꯥꯇ꯭ꯔꯦꯠꯀ ꯀꯌꯥꯅꯣ 8,000 ꯀꯌꯥꯅꯣ ꯄꯤꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯈꯤꯇꯪ ꯄꯤꯔꯦ ꯑꯗꯨ ꯁꯤ ꯁꯦꯄꯔꯦꯠꯀꯤ ꯐꯤꯕꯝ ꯁꯨꯝ ꯃꯥꯟꯖꯜꯂꯦ ꯇꯣꯉꯥꯟꯅ ꯌꯦꯟꯕꯒꯤ ꯐꯤꯕꯝꯗ ꯌꯣꯡꯒꯤ ꯇꯌꯦꯟ ꯍꯥꯏꯕ ꯀꯩꯅꯣ ꯑꯗꯨ ꯐꯤꯕꯝ ꯂꯥꯛꯀꯗꯣꯏꯖꯥꯠꯂꯥ ꯑꯗꯨ ꯁꯨꯝ ꯈꯟꯖꯗꯅ ꯍꯥꯏꯖꯕ ꯁꯥꯔ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯣꯏꯒꯤ ꯇꯥꯏ ꯑꯗꯣ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯗꯤ ꯂꯩꯖꯔꯝꯒꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯐꯣꯡꯗꯣꯛꯎꯔꯦ ꯁꯥꯔ ꯊꯝꯖꯔꯒꯦ ꯃꯁꯤꯗ ꯍꯥꯏꯔꯒ ꯏꯃꯥ ꯏꯕꯦꯟ ꯑꯗꯨꯝ ꯇꯧꯖꯔꯛꯁꯅꯤ ꯑꯗꯨꯒ ꯁꯥꯔ ꯀꯩꯅꯣꯝꯇꯪꯒ ꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯁꯥꯔ ꯏꯟꯁꯄꯦꯛꯇꯔ ꯇꯌꯦꯟ ꯃꯤ ꯌꯥꯝ ꯇꯥꯏꯀꯣ ꯁꯥꯔ ꯀꯣꯜ ꯇꯧꯗꯕ ꯐꯪꯖꯗꯕꯩ ꯋꯥꯅꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯥꯗ꯭ꯔꯁꯨ ꯏꯟꯁꯄꯦꯛꯇꯔ ꯇꯌꯦꯟ ꯐꯨꯜꯗ ꯐꯖꯅ ꯏꯟꯁꯄꯦꯛꯇꯔ ꯇꯥꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯁꯥꯔ ꯌꯥꯝ ꯍꯩꯅ ꯅꯨꯡꯉꯥꯏꯖꯕ ꯁꯤꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯇꯥꯕꯗꯣ ꯍꯥꯟꯅ ꯉꯔꯥꯡ ꯅꯍꯥꯟ ꯁꯟꯗꯣꯛꯇꯕꯗꯨꯁꯨ ꯑꯗꯨꯝ ꯇꯥꯏ ꯅꯨꯡꯉꯥꯏ ꯑꯗꯣ ꯁꯥꯔ ꯃꯁꯤꯒꯤ ꯃꯣꯏꯒꯤ ꯑꯔꯣꯏꯕꯗ ꯅꯦꯄꯥꯜꯒꯤ ꯋꯥꯔꯤ ꯃꯇꯥꯡꯗ ꯁꯥꯔ ꯃꯇꯦꯡ ꯑꯃꯇꯪ ꯀꯩꯅꯣ ꯈꯔ ꯁꯦꯝꯕ ꯂꯣꯏꯁꯜꯂꯦ ꯄꯨꯊꯣꯛꯄꯤꯔꯣꯅ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯦ ꯑꯃꯨꯛꯇꯪ ꯍꯣꯏ ꯍꯣꯏ ꯉꯁꯤ ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩ ꯉꯁꯤ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯒꯦ ꯊꯦꯡꯛ ꯌꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯤ ꯗ꯭ꯔꯃꯥ ꯉꯥꯏꯖꯕꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯗ꯭ꯔꯃꯥ ꯉꯁꯤ ꯅꯝꯃꯤ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯌꯥꯝꯕ ꯅꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯁꯨ ꯃꯇꯝ ꯆꯥꯅ ꯍꯧꯕ ꯉꯝꯗ꯭ꯔꯦ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯂꯥꯁ ꯁꯤꯟ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯁ ꯁꯤꯟ ꯂꯣꯏꯔꯒꯗꯤ ꯑꯗꯨꯝ ꯂꯣꯏꯔꯅꯤ ꯉꯁꯤꯒꯤꯗꯤ ꯑꯗꯨꯒ ꯃꯦꯗꯥꯝ ꯁꯔꯣꯕꯂꯥꯅ ꯄꯨꯊꯣꯛꯄꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯕꯔꯊꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯥ ꯑꯖꯤꯠ ꯂꯥꯏꯁ꯭ꯔꯝꯒꯤ ꯃꯌꯦꯛꯇ ꯑꯗꯨꯅ ꯁꯛꯅꯥꯏꯔꯕ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯃꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯦꯄ꯭ꯔꯨꯞ ꯑꯣꯏꯔꯤꯕ A ꯒ꯭ꯔꯦꯗ ꯂꯩꯕ ꯑꯥꯔꯇꯤꯁꯁꯤꯡ B ꯒ꯭ꯔꯦꯗꯇ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯃꯌꯥꯝꯒꯤꯗꯃꯛ ꯊꯧꯒꯜ ꯇꯧꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯁꯂꯣꯝꯗꯒꯤ ꯏꯕꯦꯝꯃꯅꯦ ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡ ꯑꯩꯅ ꯉꯍꯥꯟ ꯍꯪꯖꯈꯤꯕ ꯏꯁꯩ ꯁꯩꯁꯛꯄꯗꯣ ꯉꯁꯤ ꯐꯥꯁ ꯀꯣꯂꯔꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯇꯥꯛꯄꯤꯔꯛꯄ ꯆꯌꯦꯠꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯆꯌꯦꯠꯅꯕꯗꯣ ꯉꯁꯤꯗꯤ ꯁꯦꯡꯉꯦꯅ ꯈꯜꯂꯦ ꯁꯥꯔ ꯑꯗꯣ ꯍꯥꯏꯖꯒꯦ ꯑꯁꯨꯝ ꯇꯧꯔꯒ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯛꯀꯦꯅ ꯁꯨꯝ ꯍꯥꯏꯔꯛꯏꯕ ꯀꯣꯂꯔ ꯇꯥꯛꯄꯤꯔꯛꯏꯕ ꯀꯣꯂꯔꯗꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯃꯌꯥꯝꯒꯤ ꯑꯈꯪ ꯈꯪꯗ ꯑꯣꯏꯔꯤꯕꯁꯤꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯁꯤꯒꯤꯁꯨ ꯊꯥꯒꯠꯆꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯀꯣ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯑꯩ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯋꯥꯍꯪ ꯔꯦꯗꯤꯑꯣꯒꯤ ꯆꯥꯕ ꯎꯠꯂꯦꯅ ꯍꯥꯏꯔꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯆꯥꯕ ꯎꯠꯄꯒꯤ ꯆꯥꯕ ꯎꯠꯄꯁꯦ ꯁꯨꯝ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯃꯤꯟꯅꯈꯤ ꯍꯥꯏꯗꯣ ꯔꯦꯀꯣꯔꯠ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯍꯧꯗꯣꯏꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒꯤꯅꯤ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯖꯕ ꯈꯣꯠꯄꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯑꯥꯔꯇꯤꯁ ꯑꯃꯅ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥꯕꯨ ꯐꯪꯒꯗꯣꯏꯅꯣ ꯀꯩꯁꯨ ꯌꯥꯝ ꯐꯪꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃꯐꯥꯎꯗꯤ ꯑꯗꯨꯝ ꯍꯥꯎꯅ ꯆꯥꯃꯤꯟꯅꯕ ꯌꯥꯏꯗꯅꯀꯣ ꯃꯌꯥꯝꯗꯅꯤ ꯀꯠꯊꯣꯛꯏꯅꯦ ꯑꯥꯔꯇꯤꯁꯀꯤ ꯄꯨꯟꯁꯤꯁꯤꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯥꯔꯇꯤꯁꯁꯤꯗꯤ ꯐꯥꯎꯕ ꯑꯃꯁꯨꯡ ꯐꯥꯎꯗꯕꯗꯤ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯈꯔ ꯈꯔ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯊꯧꯒꯜ ꯇꯧꯕꯗꯒꯤ ꯍꯧꯔꯒ ꯊꯧꯒꯜ ꯇꯧꯖꯗꯕ ꯐꯥꯎꯕꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯦꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯗꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯈꯪꯈ꯭ꯔꯕ ꯑꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤꯗ ꯑꯥꯔꯇꯤꯁ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯧꯁꯥ ꯏꯁꯩ ꯑꯃꯈꯛ ꯂꯩꯕ ꯀ꯭ꯂꯕ ꯐꯥꯎꯟꯗꯦꯁꯟꯒꯤ ꯏꯁꯩ ꯑꯃꯈꯛ ꯂꯩꯕ ꯑꯗꯨ ꯏꯁꯩꯗꯨꯒꯤꯗꯃꯛꯇ ꯔꯤꯍꯔꯁꯦꯜ ꯇꯧꯕꯗ ꯊꯥ 2 ꯔꯤꯍꯔꯁꯦꯜ ꯇꯧꯔꯤꯕꯅꯤ ꯊꯥ 2 ꯍꯥꯏꯁꯦ ꯑꯩꯈꯣই ꯀꯅꯥꯅ ꯆꯥꯛ ꯊꯥꯛꯇꯣꯏꯅꯣ ꯌꯨꯝꯗ ꯆꯥꯛ ꯆꯥꯅꯔꯨꯔꯒ ꯅꯠꯇ꯭ꯔꯒ ꯑꯗꯒꯤ ꯆꯦꯡ ꯆꯥꯛ ꯈꯔꯒ ꯄꯨꯅꯔꯒ ꯑꯁ ꯂꯐꯨꯒꯨꯝꯕ ꯀꯩꯒꯨꯝꯕ ꯏꯔꯣꯜꯂꯒꯀꯣ ꯆꯥꯕ ꯏꯁꯩꯒꯤ ꯁꯛꯇꯣꯏꯅꯤ ꯄꯨꯡ ꯊꯤꯟꯗꯣꯏꯅꯤ ꯏꯁꯩ ꯔꯤꯍꯔꯁꯦꯜ ꯇꯧꯗꯣꯏꯅꯤ ꯍꯟꯅ ꯍꯟꯅ ꯑꯗꯣ ꯔꯤꯍꯔꯁꯦꯜ ꯍꯟꯅ ꯍꯟꯅ ꯇꯧꯕꯁꯦ ꯀꯥꯟꯅꯩꯌꯦꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯕ ꯍꯦꯜꯂꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯈꯨꯠꯁꯤꯟꯅꯒꯗꯕ ꯉꯥꯏꯖꯔꯛꯄꯗꯣ ꯂꯥꯛꯂꯦ ꯍꯥꯏꯕ ꯂꯤꯂꯥꯗꯨꯒꯤ ꯅꯝꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯄꯥꯏꯈꯠꯆꯕ ꯊꯝꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯤꯑꯩꯁ ꯆꯤꯡꯈꯩ ꯉꯥꯟꯕꯤ ꯀꯣꯜ ꯇꯧꯕꯤꯔꯝꯕꯗꯣ, ꯐꯣꯟ ꯄꯥꯏꯈꯠꯂꯀꯥꯟ ꯊꯝꯈ꯭ꯔꯦ꯫
ꯀꯣꯜ ꯇꯧꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯗ ꯃꯇꯝ ꯌꯥꯝ ꯂꯩꯖꯗ꯭ꯔꯦ ꯄꯨꯡꯈꯥꯏ ꯑꯃꯨꯛ ꯂꯩꯖꯔꯤ ꯊꯧꯔꯝꯁꯤꯃꯛ ꯇꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯗ꯭ꯔꯃꯥ ꯅꯝꯃꯒꯁꯨ ꯄꯨꯡꯈꯥꯏ ꯑꯃ ꯇꯧꯔꯁꯨ ꯄꯨꯡ ꯑꯃ ꯇꯧꯔꯒꯁꯨꯅ ꯁꯣꯏꯗꯅꯕ ꯇꯧꯖꯔꯛꯂꯤꯕꯅꯤ ꯑꯇꯣꯞꯄ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩꯈꯣꯏꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯨꯡ 4ꯗꯒꯤꯅ ꯄꯨꯡ 9 ꯐꯥꯎꯕꯗ ꯊꯝꯕꯤꯌꯨ ꯑꯇꯣꯞꯄ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯅꯤꯡꯕ ꯂꯩꯔꯁꯨꯀꯣ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯍꯥꯏꯗꯅ ꯑꯣꯏꯍꯟꯁꯤ ꯁꯥꯟꯅꯍꯟꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯜꯂꯣ hello ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ good afternoon tamo nanao sir karen dajine tamo ꯃꯦꯟꯁꯟ ꯇꯧꯕꯤꯌꯨ kubu ko dila kana je harau jai rom dadi kem dadi che mana la tori je ko do 하비요 kubu dila kana je kem mudi kem man lo kan le do oi harau jai la ki ja murum do budi jadi ai diga shume am je ko ikang ai jin na patira di ma jagani jadi diri da thoki ba no pal da thoki ba I am the high graduate ꯈꯪꯉꯣꯏꯗ ꯑꯗꯨ ꯖꯤꯔꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯀꯅꯥꯅꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ ꯃꯣꯏ ꯂꯣꯏ ꯇꯥꯔꯤꯅꯤ ꯂꯣꯏ ꯈꯪꯉꯤꯅꯤ ꯑꯗꯣ ꯀꯩꯁꯨ ꯀꯅꯥꯅꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ ꯑꯗꯨ ꯆꯪꯉ ꯑꯗꯨ ꯍꯥꯏꯅꯕ ꯃꯤ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ ꯀꯅꯥ ꯍꯥꯏꯔꯨꯅꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯟꯈ꯭ꯔꯦ ꯀꯣ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄꯤꯁꯟꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯤꯁꯟꯕ ꯌꯥꯏ ꯑꯗꯨ ꯌꯧꯒꯗ꯭ꯔꯥ ꯌꯧꯔꯣꯏꯗ꯭ꯔꯥ ꯃꯦꯃꯣꯔꯦꯟꯗꯝꯗꯣ ꯑꯗꯨꯅꯤ ꯂꯨꯔꯤꯁꯦ ꯃꯣꯏ ꯁꯣꯝꯗꯩꯁꯨ ꯃꯌꯥꯝ ꯄꯤꯁꯜꯂꯛꯀꯅꯤ ꯌꯦꯡꯁꯤ ꯁꯔꯀꯥꯔꯒꯤ ꯋꯥꯁꯤꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯌꯦꯡ ꯀꯩꯗꯧꯔꯀꯥꯟꯗ ꯀꯩꯗꯧꯔꯤ ꯅꯦꯜꯁꯟ ꯌꯦꯡꯉꯁꯤꯅꯦꯀꯣ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝꯅ ꯔꯦꯗꯤꯑꯣꯅꯤꯅ ꯑꯗꯨꯝ ꯈꯟꯅꯒꯨꯝꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯂꯥꯛꯏ ꯂꯥꯛꯇꯦ ꯑꯗꯨ ꯇꯧꯏ ꯇꯧꯗꯦ ꯑꯗꯨ ꯑꯗꯥ ꯃꯁꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯏ ꯋꯥꯗꯨ ꯀꯩꯁꯨ ꯁꯤꯗ ꯇꯥꯔꯗꯧ ꯂꯩꯇꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯀꯅꯥꯅꯅꯣ ꯋꯥꯀꯠꯇꯣꯏꯗꯣ ꯋꯥꯀꯠꯄꯗꯣ ꯂꯥꯛꯏꯉꯩꯗ ꯅꯍꯥꯟꯒꯤ ꯎꯅ ꯐꯪꯗꯕ ꯃꯌꯥꯝꯗꯣ ꯃꯣꯏꯅ ꯂꯣꯏ ꯍꯥꯏꯖꯔꯁꯅꯨ ꯅꯠꯇ꯭ꯔꯥ ꯂꯥꯛꯏꯉꯩꯗꯨꯗ ꯎꯅꯅꯕ ꯑꯣꯄꯣꯖꯤꯁꯟ ꯀꯥꯡꯕꯨꯗꯒꯤꯁꯨ ꯃꯣꯏ 5 ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯑꯗꯣ ꯔꯨꯂꯤꯡꯗ ꯂꯩꯔꯤꯕ ꯃꯣꯏ ꯂꯩꯍꯧꯔꯤꯕꯗꯣ ꯃꯣꯏ 90-50 ꯑꯗꯨꯅ ꯀꯩ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯍꯥꯏꯖꯔꯁꯅꯨ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯒꯤ ꯏꯍꯨꯜ ꯂꯣꯏ ꯈꯪꯉꯝꯅꯦꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯅꯠꯇ꯭ꯔꯥ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯍꯧꯖꯤꯛ ꯃꯤꯇꯤꯡ ꯌꯥꯎꯅꯅꯕꯒꯤ ꯃꯤ ꯈꯣꯝꯃꯤ ꯈꯣꯠꯂꯤ ꯀꯥꯏꯅ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯀꯥꯏꯅ ꯌꯥꯝ ꯇꯧꯅꯕꯁꯨ ꯂꯩꯕꯅꯤ ꯑꯗꯣ ꯁꯤ ꯋꯥꯁꯤ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯅꯤꯅ ꯈꯟꯅꯔꯒꯨꯝꯁꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯄꯨꯈꯠꯅꯔꯁꯅꯨ ꯃꯌꯥꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯩ ꯍꯥꯏꯅꯔꯛꯑꯅꯤ ꯑꯗꯨꯝ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯗꯤꯁꯀꯁꯟ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯈꯪ ꯍꯩ ꯑꯣꯖꯥ ꯃꯌꯥꯝꯅ ꯈꯟꯅ ꯅꯩꯅꯕꯗꯣ ꯇꯥꯃꯤꯟꯅꯔꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Hello, good afternoon, sir. Sir, ꯇꯥꯔꯃꯛꯆꯔꯤ wahan ikai khunabusari. ꯍꯥꯏꯕꯤꯌꯨ Tabiriba maya punamakus ikai khunazari. Phone tawzari ba hak marang phunudagi yung khaibam helen ni sir. ꯍꯥꯏꯕꯤꯌꯨ Sir gi thorum khudingmak tajari. Sir gi Diamond TV Plus da thagatpa video singdusu yengjai sir. Sir gi wahong radio amadi Diamond TV tajarubana. mayamna aibusu sakhangbi adigi mayamgi minungsisu phangjai Diamond donor amadi wahong radio bu tabiriba tongan ba di kano singda platform singda tabiriba ibung yukpa isi na marunga pang puding magna aibu nungsibiduna pangbirakkiba selgi mateng aduna aibuji layeng su sathajari sa ꯑꯩꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯩ ꯏꯃꯥ ꯕꯕꯥꯅ ꯑꯩꯁꯦ ꯂꯨꯄꯥ ꯑꯩꯈꯣꯏ 4 ꯄꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯏꯕꯨꯡꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯏꯄꯥ ꯅꯨꯄꯥ ꯑꯃ ꯑꯩꯒꯗꯪ ꯂꯩꯕꯅꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯈꯜꯂꯝꯃꯦꯕ ꯁꯥꯔ ꯏꯆꯤꯜ ꯏꯃꯥ ꯕꯕꯥꯅ ꯄꯣꯛꯄꯤꯔꯝꯕꯗ ꯏꯆꯤꯜ ꯏꯄꯥ ꯈꯛꯇ ꯉꯥꯏꯍꯧꯔꯦꯗꯀꯣ ꯄꯥꯡꯒꯜ ꯁꯣꯟꯂꯕ ꯑꯩꯒ ꯏꯄꯥꯒꯗ ꯉꯥꯏꯍꯧꯔꯦ ꯑꯩꯈꯣꯏꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦꯅ ꯈꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯥꯔꯒꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯊꯧꯔꯝꯁꯤꯡꯁꯦ ꯇꯥꯖꯔꯨꯕꯗꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯋꯥꯕꯗꯣ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯦ ꯏꯅꯥꯎ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯖꯔꯦ ꯁꯥꯔ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯖꯗ꯭ꯔꯦ ꯑꯩ ꯃꯌꯥꯝꯅ ꯑꯩꯕꯨ ꯁꯥꯔꯒꯤ ꯊꯧꯔꯝꯁꯤꯡꯁꯦ ꯇꯥꯖꯔꯨꯕꯗꯒꯤꯅꯦ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯖꯔꯤꯕ ꯃꯌꯥꯝꯅ ꯑꯩꯕꯨꯁꯨ ꯁꯛ ꯈꯪꯕꯤꯔꯤꯕꯁꯦ ꯁꯥꯔ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯔꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤ
Oh, sorry, madam. Thank you so much. Sini adam imung manung koi mayam tinaru ba loinaru ba ge hai tare do treatment so taw re hai ba taja ba do so nuai jai madam ko yamna yang na pharak po isanu atai mak ngam dar su ko hogat kangkhat ba do odu dang ngam ga di yam nuai dong ni maduna hogat kangkhat pa hek ngam da ba sidi mayam isa da ko mi chenei adagi sum imung manung da ga lei do aduga angang no pim sam le ho do du su ma bu su yamna aina su dum khar mangon da hairam bani ne ne ji khara senabi ko haidana mana su yam senei na tak pi le sabi ma sam le ho do le sabi ma cha hai jing asi de chai manga taruk tare le mapung mari phara mai masing tam lor ka na di mayum pan ge har kani do lu ri si bo ba ai bu yeng sin bi na ba ai bu kyar long na ba si su yam lui ba aduna medam na hogat kangkhat pa du ngam jara ga di ko kyam nungai ni adu hoji isa no pi ma le ho bu na adum ma mateng pang biri ko hoi hoi am nungai jare adagi aina mayam da su kaino ma haijening ba di aina sa si da ai hana timina sum ta jaram bane ba cha adubu timina sum ta ba che di imung manung mi sing thabak china bani na ai na ta phamaga sum wari watai nga sana na ba mi su lai tam ni tan da sik na le ra ko matam sida ai wa khal gi awa ba si sum nungai ta ba lei ba ma na thum sa tang ha ka tho ka da mayang maro pang mayam ga wari watai sana ba wa nungai wari sana ra sum ai gi awa ba du wa khal gi awa ba du su ka thok che ba sa adubu kana uma maru mapang singna ai na mayam na ai bu nusi bi na ai na sanga ko matam na mayam na ko bi ai bu ngi pa isilina mayam ro pang na ko bi adubu ai na hajening da ai na khumba matam da ai khujje se khara nungai da bani na ai na khumba matam da dei se typing da bu am tap pe ba sa yang na to ngam de ba kesu kai de mayam na khangja da ta ina ta kana una su ai na ko bu da kum bi rakte kai dei ai na kai gum khumma ga su tap na khumma bani ai na khumma ju bi hau da ba mayam u da ba dum ba ge nungai da ba sun da mayam wa ro bi ga no ai na su mayam da su hai jari cha 타가짜리 매담 농아자래 도 계속 강다 되니다 뭐나 좀 아도 매담기 레이리바 피밤도 매담 세우고 강갓 방감다버니 아도가 강다버나디 강드레고 오늘 마 폰 바이버보도 굿도 굿차도 잠 농아자다바 거기 함 농아자버디 거기나 매담시 휠체어 마 더러가 거기 인토라가 이몽덕이는 망고노 다이도 거기는 우르르 웅아가 마판이 안간 마가도 거기는 휠체어다 일랄메 거기 도너 멤버 매암 잘라가 ngamjaba khara sel ge su kodol tau jaroi aduna sojik laing jari na tapire ko yam nungai jai medam he na fagala position aduna hawat kangkhat pa bawda ngamagadi na ko na khoi lak pa medam na kap do aduna hara ho gi kap hai tare ni ko nungai jaba to thagat chari medam thank you so much adum loi bu loina redi ko ten bu tin redi hai dune ai de dum hai jai dune ko khoi loi bu loina redi ten bu tin redi khang da bu budi khang dre ko aduna ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯔꯤꯅꯣ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯅꯕ ꯒ꯭ꯔꯨꯞꯅꯤꯅ ꯍꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒꯤ ꯄꯨꯡꯈꯥꯏ ꯑꯃ ꯒꯨꯝꯕ ꯂꯩꯖꯔꯤ ꯄꯨꯡꯈꯥꯏꯁꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯝꯖꯔꯤꯕ ꯗ꯭ꯔꯃꯥꯗ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯖꯒꯗꯧꯔꯤꯅꯤ ꯑꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯧꯔꯝꯁꯤꯗ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯕꯨꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛ Hello. Hello. Call to be ready to come up there. Hello. Hello, sir. Kurumjari, sir. Kurumjari. Ay udlaw lai ram nei kai jagi tilo tama lai sam sir. Taram no sari, tapiu. Lian gi wa ta ba khujum nei hai ta re. Nam ni chi.
ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯂꯛꯄ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯃꯟ ꯈꯪꯕ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯇꯧꯈꯔꯦ ꯁꯥꯔ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯅ ꯑꯗꯨꯕꯨ ꯇꯧꯕꯤꯃꯟ ꯈꯪꯕ ꯎꯠꯂꯛꯄꯗꯤ ꯌꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯔ ꯁꯨꯝ ꯎꯠꯂꯛꯏꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯔꯦꯅꯨ ꯇꯣꯏꯖꯝ ꯃꯥ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯏꯆꯦꯅꯤ ꯀꯩꯅꯣ ꯇꯧꯕ ꯇꯧꯕꯤꯃꯟ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯗꯩꯅꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯣꯜꯂꯤꯅꯤ ꯃꯥ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯅꯤꯅꯀꯣ ꯁꯥꯔ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯑꯗꯨ ꯃꯊꯪ ꯑꯗꯨꯝ ꯇꯧꯕꯤꯃꯟꯁꯦ ꯈꯪꯕ ꯎꯠꯂꯛꯄꯁꯦ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯊꯧꯅꯥ ꯄꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯃꯟꯁꯦ ꯇꯧꯈ꯭ꯔꯀꯥꯟꯗ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯁꯟꯈꯤꯕꯗꯨꯁꯨ ꯈꯪꯉꯤꯔꯥ ꯈꯪꯗꯤꯔꯥ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯒ ꯆꯃꯝꯅꯕ ꯑꯃ ꯄꯣꯛꯆꯕꯗꯣ ꯑꯗꯨꯃ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯒꯤ ꯋꯥ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯃꯅꯥ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯄꯤꯔꯨꯔꯦ ꯑꯩꯈꯣꯏꯅ ꯄꯥꯡꯉꯨꯔꯦ ꯑꯩꯈꯣꯏꯗ ꯄꯪꯅꯤꯡꯗ ꯅꯤꯡꯁꯤꯡꯉꯨ ꯑꯩꯈꯣꯏ ꯄꯪꯊꯥꯗ ꯊꯥꯒꯠꯂꯨ ꯑꯗꯒꯤ ꯑꯗꯨ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯏꯆꯦꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯣ ꯃꯥꯅ ꯋꯥꯔꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇꯗ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯇꯕꯗꯣ ꯃꯥꯅ ꯂꯥꯏꯐ ꯆꯥꯠꯇ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯥꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯄꯣꯊꯥꯖꯕꯗꯣ ꯁꯥꯔ ꯌꯥꯝ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔ ꯃꯊꯪꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯣꯔꯣꯕꯂꯥꯒꯤ ꯂꯤꯂꯥ ꯔꯦꯀꯣꯔꯠ ꯇꯧꯕ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯁꯔꯨꯛ ꯉꯥꯏꯔꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯥꯔ ꯁꯥꯔ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯝꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯔꯦꯀꯣꯔꯠ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯆꯅꯨ ꯃꯤꯇꯩ ꯅꯤꯉꯣꯜ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯑꯣꯡꯕꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯅ ꯌꯥꯝ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯁꯤꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯣꯁꯤꯁꯀꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 20 ꯅꯪꯅꯅꯕ ꯁꯥꯔꯅ ꯃꯤꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯗꯣꯏꯅꯦꯕ ꯃꯥꯅꯤ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯔ ꯑꯩꯒꯤ ꯂꯤꯂꯥ ꯑꯃ ꯅꯝꯃꯒ ꯂꯩꯈꯔꯦ ꯑꯩꯒꯤꯅ ꯍꯥꯟꯅ ꯊꯥꯗꯦ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯋꯥꯔꯧꯕ ꯄꯨꯛꯂꯧꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯩꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯣꯔꯣꯕꯂꯥꯒꯤꯗꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯅꯝꯃꯤꯕ ꯂꯤꯂꯥꯁꯦ ꯌꯥꯝꯅ ꯊꯋꯥꯏ ꯆꯪꯅ ꯁꯥꯔ ꯁꯣꯏꯗ ꯉꯥꯝꯗꯅꯀꯣ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯃꯤꯌꯥꯝꯗ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯌꯥꯝꯅ ꯃꯁꯛ ꯊꯣꯛꯄ ꯂꯤꯂꯥ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯅꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯖꯤꯠ ꯂꯥꯏꯁ꯭ꯔꯝꯅ ꯏꯕ ꯑꯗꯨꯒ ꯃꯁꯛ ꯊꯣꯛꯑꯕ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯌꯥꯝꯅ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯔꯣꯏ ꯗ꯭ꯔꯃꯥꯔꯣꯏ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯎꯠꯂꯛꯄꯗ ꯑꯗꯨꯝ ꯈꯪꯉꯦ ꯂꯤꯂꯥꯁꯦ ꯆꯦꯠ ꯂꯥꯎꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯁꯣꯔꯣꯕꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯣꯔꯣꯕꯂꯥꯒꯤꯀꯣ ꯃꯥꯅ ꯇꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯁꯤꯗ ꯇꯧꯔꯛꯏꯕꯁꯦ ꯍꯥꯏꯔꯨꯗꯅ ꯀꯥꯟꯅꯗꯔꯦ ꯃꯥꯅ ꯑꯥꯗ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯌꯥꯕꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥ ꯑꯅꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛꯁꯤꯒꯤ ꯁꯤꯗꯩꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯃꯥꯅ ꯀꯩꯅꯣ ꯇꯧꯗꯅ ꯗꯣꯅꯦꯠ ꯇꯧꯗꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯗꯅꯀꯣ ꯁꯥꯔ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯗꯅ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯊꯣꯛꯄ ꯁꯤꯗꯩꯗ ꯑꯩꯅ ꯃꯥꯒꯤ ꯂꯤꯂꯥꯅꯒ ꯍꯥꯟꯅ ꯊꯥꯈ꯭ꯔꯦ ꯑꯩꯒꯤ ꯂꯤꯂꯥꯅꯒ ꯀꯣꯟꯅ ꯊꯥꯏꯅ ꯑꯗꯨꯗꯒ ꯋꯥꯔꯧꯕꯁꯦ ꯑꯩꯁꯦ ꯃꯤꯒꯤ ꯇꯧꯕꯤꯃꯟ ꯈꯪꯗꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯨꯅ ꯃꯗꯨꯃꯥꯏꯅ ꯈꯟꯒꯗꯕ ꯃꯤ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯅꯠꯇꯦꯀꯣ ꯑꯩ ꯌꯥꯝ ꯃꯕꯨꯛ ꯐꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯉꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯊꯥꯔꯛꯄ ꯅꯨꯃꯤꯠꯇꯣ ꯉꯥꯏꯖꯒꯦ ꯑꯗꯨꯝ ꯏꯆꯥꯅꯨꯄꯥ ꯑꯣꯇꯤꯁꯀꯤ ꯕꯥꯔꯗꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯁꯥꯔ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕ ꯉꯝꯕ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯕ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯒꯦ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝꯃꯤ ꯍꯟꯗꯛꯁꯦ ꯊꯧꯗꯥꯡꯁꯦ ꯑꯩꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯕ ꯂꯤꯂꯥꯕꯨ ꯂꯩꯁꯜꯂꯛꯄꯅꯦ ꯏꯁꯩꯕꯨ ꯂꯩꯁꯜꯂꯛꯄꯅꯦ ꯐꯪꯁꯟꯕꯨ ꯂꯩꯕꯅꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯅꯨꯡꯁꯤꯕꯤꯗꯅ ꯍꯧꯖꯤꯛꯁꯦ ꯇꯔꯄꯣꯟꯒꯤ ꯆꯥꯛ ꯆꯥꯕ ꯃꯇꯝꯅꯤ ꯇꯔꯄꯣꯟꯒꯤ ꯆꯥꯛ ꯆꯥꯕꯒꯤꯁꯨ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯏꯁꯥ ꯐꯠꯇꯦ ꯑꯗꯨꯅ ꯎꯁꯣꯞꯀꯨꯝꯕꯁꯦ ꯌꯥꯝ ꯆꯥꯒꯟꯗꯦ ꯍꯥꯏꯇꯥꯔꯦ ꯎꯁꯣꯞ ꯆꯥꯕꯁꯤꯅ ꯏꯁꯥ ꯐꯠꯇꯕꯅꯤꯅ ꯆꯥꯕꯗ ꯌꯥꯝ ꯕꯦꯔꯥ ꯑꯣꯏ ꯎꯁꯣꯞ ꯌꯥꯝ ꯆꯥꯒꯟꯗꯦ ꯑꯗ ꯀꯥꯡꯁꯣꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯏꯔꯣꯝꯕꯒꯨꯝꯕ ꯈꯤꯇꯪ ꯆꯥꯕꯩ ꯋꯥꯅꯤ ꯑꯗ ꯉꯥ ꯊꯣꯡꯕ ꯉꯥꯛꯇ ꯑꯩ ꯆꯥꯛ ꯆꯥꯕ ꯉꯝꯖꯗꯦꯕ ꯃꯔꯝꯗꯤ ꯏꯁꯥ ꯐꯠꯇꯕꯅꯤꯅꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯌꯦ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗꯒꯤ ꯑꯗꯩ ꯄꯨꯡꯐꯝ ꯃꯇꯝꯁꯦ 10ꯐꯧ ꯃꯅꯨꯡꯗ ꯑꯃ ꯑꯗꯒꯤ ꯄꯨꯡ 1ꯐꯧ ꯃꯅꯨꯡꯗ ꯑꯃ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯄꯨꯡ 4ꯐꯧ ꯃꯅꯨꯡꯗ ꯑꯃ ꯑꯗꯩ ꯍꯣꯔꯦꯟ 9:30ꯐꯧ ꯃꯅꯨꯡꯗ ꯑꯃ ꯃꯆꯤꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯍꯣꯠꯅꯖꯕꯅꯤ
ꯑꯗꯨꯅꯤ ꯃꯌꯥꯝꯁꯦ ꯊꯕꯛꯁꯨ ꯆꯤꯟꯈ꯭ꯔꯕ ꯑꯗꯒꯤ ꯐꯪꯁꯟ ꯌꯥꯎꯅꯕꯒꯤꯀꯣ ꯐꯪꯁꯟꯒꯤ ꯐꯝꯕ ꯌꯥꯎꯕꯤꯌꯣꯅ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯑꯩꯕꯨ ꯐꯪꯁꯟꯗꯨꯗ ꯐꯝꯕ ꯌꯥꯎꯕꯤꯌꯣ ꯍꯥꯏꯔꯦ ꯆꯤꯐ ꯒꯦꯁ ꯑꯣꯏꯕꯤꯌꯨ ꯑꯗꯨ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯕꯤꯌꯨ ꯑꯗꯨ ꯂꯥꯛꯏ ꯃꯌꯥꯝꯁꯦ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯔ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯦꯛꯇꯔꯁꯨ ꯑꯣꯏꯔꯤꯕ ꯁꯗꯥꯅꯟꯗꯅ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯐꯪꯁꯟ ꯌꯥꯎꯕꯗꯩ ꯃꯁꯤ ꯅꯨꯄꯥꯁꯤ ꯁꯤꯔꯅꯤ ꯃꯁꯤ ꯃꯥ ꯆꯠꯂꯤ ꯃꯌꯥꯝꯁꯦ ꯕꯣꯟ ꯍꯧꯗꯣꯛꯄꯒꯤ ꯑꯃꯨꯛ ꯏꯁꯩ ꯑꯃꯨꯛ ꯑꯗꯒꯤ ꯑꯃꯒ ꯃꯥ ꯆꯠꯂꯤꯁꯦ ꯑꯗꯩ ꯂꯩꯕꯥꯛꯀꯤ ꯊꯧꯒꯥꯏ ꯄꯨꯝꯅꯃꯛꯁꯦ ꯃꯥ ꯌꯥꯎꯗꯕ ꯂꯩꯇꯦ ꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯨ ꯑꯁ ꯑꯉꯛꯄꯤꯅꯦꯕ ꯁꯤ ꯍꯧꯖꯤꯛꯇ ꯂꯦꯡꯉꯝꯗꯉꯩ ꯆꯤꯟꯕ ꯖꯥꯠꯇꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯅꯨꯡꯁꯤꯕꯤꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯅ ꯌꯥꯎ ꯉꯝꯗꯕ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯎꯋꯦ ꯇꯦꯟꯁꯤꯟꯖꯒꯦ ꯑꯩꯅ ꯎꯠꯆꯔꯤꯕ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯠꯆꯔꯤꯁꯦ ꯃꯦꯗꯥꯝ ꯍꯦꯂꯦꯟꯗꯨꯅꯤ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯕꯤꯔꯝꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯚꯤꯗꯤꯑꯣꯗꯨꯅꯤ ꯑꯩ ꯃꯁꯤ ꯏꯟꯇꯔꯅꯦꯠꯇꯁꯨ ꯊꯥꯒꯠꯇ꯭ꯔꯤ ꯁꯨꯃꯥꯏꯅ ꯄꯨꯛꯅꯤꯡ ꯋꯥꯔꯣꯗ ꯊꯥꯒꯠꯄꯗ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅꯁꯨ ꯊꯥꯒꯠꯆꯒꯦꯅ ꯈꯜꯂꯒ ꯂꯩꯕ ꯑꯗꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯆꯔꯛꯀꯦ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯍꯣꯏ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯊꯪ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯁꯥꯔꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯃꯨꯛꯆꯔꯤ ꯀꯔꯤ ꯂꯝꯗꯒꯤ ꯑꯣꯏꯕꯤꯔꯕꯅꯣ ꯃꯤꯡꯅ ꯀꯔꯤ ꯀꯧꯕꯤꯕꯅꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯤꯔꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯊꯣꯛꯆꯣꯝꯅꯤ ꯁꯥꯔ ꯑꯩ ꯁꯥꯔ ꯑꯩꯒꯤ ꯋꯥꯐꯝ ꯃꯈꯥ ꯇꯥꯖꯗ꯭ꯔꯤꯉꯩꯗ ꯁꯥꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯅꯤꯡꯗꯅ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔꯒꯤ ꯈꯣꯡꯒꯤ ꯁꯨꯒꯤ ꯅꯨꯡꯉꯥꯏꯔꯕ ꯊꯧꯔꯝ ꯀꯌꯥ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯦꯜꯍꯟꯕ ꯉꯝꯕ ꯊꯧꯅꯥ ꯂꯩꯔꯕ ꯋꯥꯈꯜ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯃꯌꯥꯝꯅ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯗꯨꯅ ꯁꯤꯟꯕꯤꯔꯤꯕ ꯂꯥꯡꯕꯤꯔꯤꯕ ꯃꯁꯤ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯁꯥꯔꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯤꯈꯣꯏꯅ ꯑꯍꯥꯟꯕꯃꯛꯇ ꯊꯝꯖꯒꯦ ꯁꯥꯔ ꯑꯗꯨꯒ ꯁꯥꯔ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯆꯍꯤ 2 ꯍꯦꯟꯖꯜꯂꯛꯂꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯋꯥꯍꯣꯡꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ ꯂꯥꯏ ꯒꯨꯔꯨ ꯑꯍꯜ ꯂꯃꯟ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯏꯃꯥ ꯏꯕꯦꯟ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯑꯍꯥꯟꯕꯃꯛꯇꯗ ꯔꯦꯗꯤꯑꯣ ꯋꯥꯍꯣꯡꯕꯨ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣই ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣই ꯃꯊꯪꯒꯤ ꯇꯥꯝꯗꯗꯤ ꯑꯩꯈꯣই ꯑꯃꯨꯛꯇꯗꯤ ꯑꯩꯈꯣই ꯊꯧꯅꯥ ꯐꯅ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣই ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯇꯪ ꯁꯥꯔ ꯑꯩ ꯊꯝꯖꯒꯦꯗꯅ ꯑꯩ ꯐꯣꯟ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔꯕꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤ ꯉꯥꯡꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯁ ꯇꯥꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯔꯛꯈ꯭ರೆ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯁꯤꯅꯁꯨ ꯐꯖꯅ ꯍꯥꯏꯕꯤꯔꯦ ꯏꯂꯦꯛꯁꯟ ꯑꯃꯗꯤ ꯚꯣꯠ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯤꯟꯁ ꯌꯥꯗꯧ ꯃꯥꯟꯗꯦꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯁꯤꯅꯤ इलेक्शन लाप कानदि मागी मागी मचूद अदुम लोइ चनगिने अखोइ सि मियामजे अदुम यंबियो अदुम चेंज अदुम लाक अमोरे मोरे को अदा फबले बाकी दमक थौदांग अमदि थौगाइ लोमिनसि हाइजो थागचरी अम फजन ताकपिरे थैंक यू कोई यामना खंगना हैना ताकपिरे हाइता इनाउ बोमेश्वर यावरी वीडियो सिदा नाउ बोमेश्वर यावबजिने न नुसिगरे ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯠꯈꯤꯕꯁꯤ ꯅꯠꯇꯅ ꯏꯅꯥꯎ ꯚꯨꯃꯦꯁꯣꯔ ꯌꯥꯎꯕꯁꯤ ꯊꯥꯒꯠꯈꯤꯗ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯐꯣꯇꯣ ꯀꯥꯞꯁꯤ ꯂꯥꯎꯅ ꯇꯧꯕ ꯀꯥꯟꯗꯨꯗ ꯃꯥ ꯆꯪꯉꯛꯇꯣꯏꯅꯤ ꯌꯥꯎꯗꯣꯏꯅꯤ ꯁ꯭ꯋꯥꯏꯗ ꯑꯗꯨ ꯂꯦꯞꯄꯒ ꯌꯥꯎꯔꯦ ꯑꯗ ꯏꯇꯥꯎ ꯃꯆꯥꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤꯁꯦ ꯑꯗꯒꯤ ꯅꯨꯡꯁꯤꯗ꯭ꯔꯦ ꯏꯅꯥꯎ ꯚꯨꯃꯦꯁꯣꯔ ꯅꯣꯛꯑ ꯌꯥꯎꯔꯤꯁꯦ सा तक टे लेने नाइते लेहौरे ममीदी लेंदना हाइतारे सुमाय तौदना अखोइसु कैंसर नाबा याउदना तौरे कैंसर नारिबा पेशेंटजिगिसु अखोइ ngамजबा मतेंग पांगनी खर खर मतेंग पांगजो हौबिरे मैम हेनबा मतेंग पांबिनिंगबसिंगी यंगजरगा अखोइ थाजे लोइसलकपदा मतेंग पांगना होनजरी नुमित 12 हौगरे हंदक थाजिगे लोइसलकपदा मतेंग पांगना होनजरके हेलो Good afternoon, sir. Bishnupur Likim de Gibira. Abi Bumea Musikai Kumbo, sorry, sir. Kogi Maitong Yaba, Sabon Kia, Satam Lambi, Kogi, Sir James, Inspector Tiazi. I'm no idea Maitare, Habatarico. Some Quiro the Mayak, some Cancel, I'm no idea Habatare. I could give bed sab, however, I'm still putting Habatari. Guy won't bar cunning Habatari. I'm Pak Paitarico, sir. I'm no idea, I'm told Maitare. Look, sir, Kogi.
नेपाल थोइबा थौदोꯛꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡꯗꯨꯒꯤ ꯃꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯌꯥꯝꯅ ꯀꯟꯅꯛꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯨ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟ ꯍꯥꯔꯕ ꯏꯔꯝꯗꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯑꯑꯣꯟꯕ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯒꯤ ꯏꯍꯧꯁꯦ ꯑꯝꯇꯪꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕ꯭ꯔꯥ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯑꯋꯥꯒꯤ ꯃꯈꯨꯠꯇꯒꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯕ ꯉꯁꯤꯒꯤ ꯏꯔꯝꯗꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞ ꯃꯌꯥꯝ ꯇꯥꯖꯅ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠꯁꯜꯂꯛꯄꯒꯨꯝ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯅꯤꯡꯇꯤꯛ ꯂꯥꯎꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯉꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯁꯤꯕꯨ ꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯌꯥꯝ ꯊꯋꯥꯏ ꯀꯠꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁꯣꯛꯇꯕ ꯂꯩꯔꯝꯗ꯭ꯔꯕ ꯁ꯭ꯄꯣꯔꯠꯇ ꯊꯤꯌꯦꯇꯔꯗ ꯏꯁꯩꯗ ꯑꯗꯒꯤ ꯁꯩꯔꯦꯡꯗ ꯀꯌా ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯂꯥꯛꯄ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯒꯤꯗꯤ ꯃꯄꯣꯛ ꯊꯥꯅꯤ ꯂꯣꯠꯈꯤꯕ ꯃꯤꯔꯣꯠ ꯑꯣꯏꯕꯒꯤ ꯊꯥꯁꯨꯅꯤ ꯁꯤꯈꯤꯕ ꯂꯩꯈꯤꯗꯕꯁꯨꯒꯤ ꯊꯥꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯕꯨ ꯅꯨꯡꯁꯤꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯂꯝꯌꯥꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯛ ꯃꯇꯤꯛ ꯃꯥꯒꯤ ꯃꯅꯤꯄꯨꯔꯁꯤꯕꯨ ꯌꯥꯝ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯁꯤꯕꯤꯔꯝꯕ ꯑꯗꯨꯛ ꯃꯇꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯕ꯭ꯔꯥ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯈꯣꯜꯂꯥꯎꯁꯤꯗꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯔꯤꯕꯅꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯐꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯍꯥꯞꯇꯣꯔꯤꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯚꯣꯠꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯚꯣꯠ ꯊꯥꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯤꯈꯜ ꯈꯟꯕ ꯉꯝꯗꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯨꯝꯕ ꯃꯃꯤꯡ ꯂꯩꯔꯕ ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯅꯨꯡꯁꯤꯕ ꯀꯌా ꯑꯃ ꯂꯨꯆꯤꯡꯕ ꯉꯝꯕ ꯀꯌా ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯄꯩꯁꯥ ꯂꯧꯔꯒ ꯚꯣꯠ ꯊꯥꯗꯕꯒꯤ ꯀꯩꯅꯣꯁꯤꯅꯗꯤ ꯀꯜꯆꯔꯁꯤꯅꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯆꯨꯝꯕꯁꯦ ꯄꯨꯊꯣꯛꯄ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯁꯤꯒꯤ ꯀꯜꯆꯔꯁꯦ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯁꯤꯒꯨꯝꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯨꯝꯕꯁꯤꯗꯤ ꯄꯨꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯤꯃꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯗꯤꯁꯤꯄ꯭ꯂꯤन ꯌꯥꯎꯗꯕ ꯈꯨꯟꯅꯥꯏꯗꯨꯗꯤ ꯃꯤꯑꯣꯏꯗꯨꯗꯤ ꯃꯄꯨꯡ ꯐꯥꯕꯁꯨ ꯉꯝꯃꯣꯏ ꯃꯥꯏ ꯄꯥꯛꯄꯁꯨ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯄ꯭ꯔꯣꯚꯥꯕ ꯑꯃꯗ ꯗꯤꯁꯤꯄ꯭ꯂꯤन ꯏꯁ ꯗ ꯕ꯭ꯔꯤꯖ ꯕꯤꯇ꯭ꯋꯤꯟ ꯒꯣꯜ ꯑꯦꯟ ꯁꯛꯁꯦꯁ ꯍꯥꯏꯕꯁꯦ ꯁꯥꯔ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕꯤꯔꯥ ꯍꯥꯟꯅ हेलो हेलो अई वांगिंदगे बेमा तापियो करी है ता बाबू नो लोक सरी दुगा तापीरी मुसे नो लोक सोई की लांखे जा सुना पीगन सुम कोले मयाम न सुम मयाम हाय गरे तो अइना अखोगी हजिसे लांगबन थागी लांगबन हाइसोई थिनबगी निवोन जिंग पोरप्पा सेमजे खाई मचुजे ngakang ang ba yam phajaba hai tar मचंग जों ngakang phajaba ru aya sum ni sum लाइगिदो सोइबो लोइखरगा निवोन द पिजगे न सोइबो अखोई मनुंग जे ngakang ang भाई तारे सेम लोइना केजी मुक चांग पोरपने अदो केजी मुक की चांग दो लोइना खाइबा दा अमत कनो तौबो यावरमदे अदुना ngasai sum ta मैम महोंग लेरो सिम याम ताबीबनिना हाइदि अखोइना सेम लेबो मतमदा हाइदि मचुदो येंगा लेबियो हाइजनिना सुम तौजरपने दुगा इस्पेक्टर ते आइसि यम फजै ताबदा स्टाउरोइदिगी थवाई वाई उनी वारोन तहौरोइदि सुम थवाई हक्सांग यावना लुमा ताजरी हाइ तारेन होय होय थमजाय थैंक यू थागचरी कीबा nga tangare do sikan Oi, hey, Modi lakuni. Sampugi wari tapada. Atum maranje, loina kai ba hori. Hey, tare imai wakanda.
aduna modi na lakpi bada modi mo na lakpi ba sida lakpok tala lakpa siya mayam leba kisi ang tadi ngan biduna ko awa ba siya ang ta kopi mo ko ya papa dan da ohimbira mo magisu muchat oy na ba hai na ai shola Nigeria be shola ai kuram jari na hai tare tai pong siya mapus de kuram jari hoi 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 ito po nila ima hoi mathasi hoi 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 다가짜리 이마디 am 랑이 kai nom lei ba mal mi me am lei bra ka thel dar kai ho ho hoi ma 다가짜리 ko call to you thoromasida srogabiu satkibagi journey satkibagi lambi okay hello hello mingamade leifam aibiu Bisenpur sige kano ngarian digini diazen kawe ngarian dagi oh Bisenpur ngarian oh ai ming dia kari jati no kabuiro oh jazen ngatra mane oh ai ja apa mini ai su disable ama oina laigane ba oh disable oina laiba kon try yam tawe du pa phangma ngamda ba social welfare ki khudong sabdi phangbi bro ja oja tabi bra adu bomadi ai keno tawde chumna dum hamlaga video se jam ta ba mi di hoiba okay अदो ओजा सरकार की था मगी लुपा लिसिंग अमा चौंगा पीबदो सोशल वेलफेयर न पीबदो फंगब्रो सारबो ओ होय खरा ताना दब माले आइना हारिजे को ओजा कोइगे वाहों वीडियो से याम ताई याम नुंगाई हाना हाइगेन तौनीरा होय याम नुंगाई नसीना हान मने जाबो होय Thank you. Call to Birok Poja. Oh, hey, yang matung so muk try to work in Sidia Han Manina Ko. Samai Kangna Bo. Okay. I'm no Wajare. Bisnupur the Sungarian Malay. Hey, no site any. Hey. Thank you. Call to Birok Pa. Thori belambi si koi som sai tegi thoro mete lam gai de thorok paduna moirang khuno bo chat pagi lambi ni hai tar sei video se panadum parami nong mathaga charak nus maina la ki bagi moirang khuno bo la ki bagi lambi hello dajare ai lupo sawai dagi bay lekai dagi basa sharma tapi oja kari habe ni kai nom to ding hing ge to ba koi gi sa inau da han hang jarage koi gi deva karma yum do wo sinu koi usop cha bai na ma lai da go masida koi gi ising thakna ba padra se masi bungo ije lomda
ꯊꯝꯕ꯭ꯔꯥ ꯑꯣꯏꯔꯣꯝꯗ ꯊꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯗꯤ ꯁꯤ ꯆꯥꯟꯅꯒꯦ ꯃꯁꯤ ꯃꯔꯝꯗꯤ ꯏꯕꯨꯡ ꯈꯪꯕꯤꯕ꯭ꯔꯥ ꯍꯥꯏꯖꯔꯤꯕ ꯑꯗꯨꯗꯤ ꯊꯝꯕꯗꯤ ꯑꯗꯨꯝ ꯑꯣꯏꯔꯣꯝꯗ ꯊꯝꯕꯅꯗꯤ ꯅꯨꯡꯉꯥꯏꯔꯦ ꯆꯥꯛ ꯆꯥꯕ ꯌꯦꯠꯅ ꯄꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯅꯤꯅ ꯑꯣꯏꯗꯅ ꯑꯌꯥꯝꯕ ꯊꯝꯅꯔꯦꯅꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯝꯕꯗ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯐꯝꯗꯗꯤ ꯃꯣꯏꯅ ꯌꯦꯜꯂꯝꯕꯗꯨꯗꯗꯤ ꯄꯪꯌꯦꯟꯗ ꯑꯗꯨꯝ ꯌꯦꯜꯂꯝꯃꯤꯗ ꯅꯤꯌꯣꯝ ꯂꯩꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯀꯣꯟꯅ ꯑꯣꯏꯗꯨꯅ ꯂꯧꯔ ꯌꯦꯠꯂꯣꯝꯗ ꯑꯗꯨꯝ ꯊꯥꯡꯖꯜꯂ ꯊꯝꯕꯁꯨ ꯌꯥꯎꯏ ꯑꯗꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯛꯏꯗꯣ ꯑꯆꯨꯝꯕ ꯋꯥꯐꯝꯅꯦ ꯑꯗꯨꯗ ꯑꯩ ꯑꯝꯇꯒ ꯍꯥꯏꯖꯍꯧꯒꯦꯕ ꯑꯍꯥꯟꯕ ꯊꯅꯝꯕ ꯃꯇꯝꯗ ꯌꯦꯠꯂꯣꯝꯗ ꯊꯅꯝꯃꯁꯨ ꯌꯦꯟꯕ ꯃꯇꯝꯗ ꯌꯦꯠꯂꯣꯝꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯆꯃꯣꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯅꯤꯡꯉꯤꯕ ꯏꯁꯣꯔꯗꯨꯗ ꯀꯠꯀꯅꯤ ꯀꯠꯂꯒꯅꯤ ꯏꯁꯣꯔꯗꯨꯗ ꯀꯠꯂꯦ ꯍꯥꯏꯔꯒ ꯏꯁꯤꯡꯗꯣ ꯑꯆꯃꯣꯟ ꯂꯧꯔꯦ ꯍꯥꯏꯔꯒ ꯌꯦꯠꯂꯣꯝꯗ ꯊꯅꯝꯕꯗꯒꯤ ꯑꯣꯏ ꯊꯪꯕ ꯁꯥꯏꯗꯇ ꯊꯝꯒꯗꯕꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯉꯁꯥꯏ ꯍꯥꯏꯕꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯏꯁꯤꯡ ꯄꯥꯇ꯭ꯔꯁꯤ ꯌꯦꯠꯅ ꯄꯥꯏꯔꯒ ꯊꯝꯕꯁꯤ ꯆꯠꯅꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗ ꯑꯩꯅ ꯁꯨꯝ ꯑꯃꯨꯛꯖꯔꯛ ꯐꯅꯌꯥꯝꯅ ꯑꯩ ꯊꯦꯡꯅꯖꯔꯤꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯨꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯆꯥꯎꯅ ꯆꯥꯎꯅ ꯇꯧꯔꯨꯕ ꯃꯤꯑꯣꯏ ꯂꯩꯇꯅꯀꯣ ꯃꯣꯏ ꯄꯦꯟꯁꯤꯟ ꯆꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯑꯩꯅ ꯑꯆꯃꯣꯟ ꯇꯧꯔꯒ ꯑꯩ ꯑꯣꯏꯔꯣꯝꯗ ꯊꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯃꯥꯏ ꯏꯁꯤꯡ ꯄꯥꯇ꯭ꯔꯁꯤ ꯑꯗꯨꯝ ꯊꯝꯕ ꯃꯥꯏ ꯑꯣꯏꯔꯣꯝ ꯊꯥꯡꯗꯣꯛꯈꯤꯗꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯩꯖꯤꯜꯂꯛꯄꯒꯁꯨ ꯌꯥꯎꯋꯦꯕ ꯀꯔꯤ ꯃꯥꯅ ꯀꯩꯅꯣ ꯇꯧꯗꯅ ꯊꯦꯡꯖꯤꯜꯂꯨꯕꯒꯁꯨ ꯌꯥꯎꯋꯦꯕꯀꯣ ꯃꯥꯅꯤ ꯃꯥꯅꯤ ꯑꯗ ꯑꯩꯅ ꯑꯗꯒꯤ ꯃꯗꯨ ꯆꯨꯝꯗꯦ ꯑꯩꯈꯣই ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯇꯥꯕꯤꯔꯤꯕ ꯌꯥꯎꯔꯒꯗꯤ ꯑꯍꯥꯟꯕꯗ ꯌꯦꯠꯂꯣꯝꯗ ꯌꯦꯟꯕꯒꯤ ꯊꯅꯝꯃꯒꯁꯨ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗꯗꯤ ꯑꯣꯏꯔꯣꯝꯗ ꯊꯝꯕꯤꯌꯨ ꯁꯤꯃ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯒꯤ ꯑꯃꯅ ꯆꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯃꯤꯟꯅꯔꯦ 10 ꯑꯃ ꯆꯥꯃꯤ 50 ꯆꯥꯝꯃ ꯆꯥꯃꯤꯟꯅꯔꯦ ꯕꯥꯃꯣꯟꯅ ꯍꯩ ꯌꯦꯜꯂꯛꯑꯦ ꯑꯗꯒꯤ ꯍꯩ ꯌꯦꯜꯂꯕ ꯃꯇꯨꯡꯗ ꯂꯣꯏꯔ ꯃꯇꯨꯡꯗ ꯊꯨꯝ ꯑꯃꯨꯛ ꯌꯦꯜꯂꯛꯑꯦ ꯊꯨꯝ ꯌꯦꯟꯕ ꯍꯧꯕꯗ ꯉꯥꯏꯔꯤꯉꯩꯗ ꯑꯩꯒ ꯊꯪꯅꯔꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯀꯣꯏꯕꯗꯨꯗꯩꯗ ꯄꯨꯈꯝꯗꯨꯗ ꯃꯈꯨꯠꯇꯨ ꯖꯣꯔ ꯖꯣꯔ ꯍꯥꯝꯖꯜꯂꯛꯑꯦ ꯍꯥꯏꯖꯔꯤꯕ ꯃꯁꯤ ꯌꯥꯝ ꯐꯖꯗꯕ ꯌꯥꯝꯅ ꯂꯨꯗꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯈꯨꯠꯇꯨ ꯃꯥ ꯍꯥꯝꯅꯤꯡꯉꯒꯁꯨ ꯇꯞꯅ ꯍꯥꯝꯗꯦ ꯂꯝꯍꯥꯡꯗ ꯍꯥꯝꯕꯗꯧꯅ ꯃꯈꯨꯠ ꯑꯅꯤ ꯑꯣꯏꯅꯥ ꯌꯦꯅꯥꯒ ꯆꯪꯅ ꯍꯥꯝꯖꯜꯂꯛꯇꯅ ꯄꯨꯈꯝꯗꯨꯗꯩꯗ ꯑꯗ ꯃꯊꯨꯟꯗ ꯐꯝꯕ ꯈꯕꯔꯒꯗꯨ ꯂꯧꯊꯣꯛꯑꯒ ꯃꯈꯨꯠꯀꯥꯗꯨ ꯇꯩꯊꯣꯛꯑꯒ ꯌꯥꯝꯅ ꯂꯨꯖꯗꯕ ꯃꯤꯒꯤ ꯃꯥꯟꯗꯣꯞꯇ ꯑꯗꯒꯤ ꯂꯥꯏꯁꯪꯅꯔꯤꯕ ꯃꯥꯟꯗꯣꯞꯇ ꯃꯈꯨꯠ ꯃꯁꯥꯗꯣ ꯍꯥꯝꯖꯟꯗꯅ ꯄꯨꯈꯝꯗ ꯇꯧꯏꯗꯨ ꯌꯥꯝꯅ ꯂꯨꯗꯦ ꯐꯖꯗꯦ ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯃꯁꯤ ꯇꯪꯗꯤ ꯄꯨꯈꯝꯗ ꯈꯨꯠ ꯍꯥꯝꯖꯟꯕꯁꯤꯃ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯌꯥꯝꯅ ꯃꯥ ꯌꯥꯝ ꯊꯨꯅꯤꯡꯉꯝꯕ ꯌꯥꯏ ꯊꯨꯅ ꯆꯠꯅꯤꯡꯉꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨ ꯐꯥꯎꯗꯤ ꯑꯇꯣꯞꯄ ꯍꯧꯒꯠꯂꯦꯔꯒ ꯂꯝꯍꯥꯡꯗ ꯃꯁꯤ ꯑꯃꯗ ꯍꯥꯝꯃꯨꯕꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡꯗꯨꯃꯒ ꯑꯣꯏꯔꯣꯝꯗ ꯊꯝꯕꯤꯌꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯌꯦꯠꯂꯣꯝꯗ ꯂꯩꯔꯝꯃꯒꯁꯨ ꯆꯥꯔ ꯃꯇꯨꯡꯗ ꯑꯣꯏꯔꯣꯝ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯌꯨꯝꯗ ꯆꯥꯔꯒꯅ ꯇꯦꯡꯀꯣꯠꯇꯨꯅ ꯌꯦꯠꯂꯣꯝ ꯊꯝꯕꯤꯌꯨ ꯏꯁꯤꯡꯅ ꯑꯣꯏꯔꯣꯝ ꯊꯝꯕꯤꯌꯨ ꯁꯤꯝꯇꯪ ꯍꯥꯏꯖꯔꯒ ꯑꯩ ꯏꯕꯨꯡꯉꯣꯒꯤ ꯀꯩꯅꯣꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯗ ꯑꯩ ꯁꯦꯡꯗꯣꯛꯆꯒꯦꯅ ꯇꯧꯖꯕꯅꯤ ꯋꯥꯔꯧꯕ ꯌꯥꯗꯦ ꯊꯥꯒꯠꯆꯔꯤ ꯄꯥꯎ ꯊꯦꯡꯛ ꯌꯨ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯈꯨꯠ ꯁꯦꯡꯅ ꯍꯥꯝꯃꯤ ꯆꯥꯔꯝꯗꯥꯏꯗꯗꯤ ꯀꯅꯥꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯤꯜꯒꯤ ꯀꯣꯟ ꯂꯩꯕꯗꯣ ꯃꯈꯨꯠꯇꯨ ꯆꯨꯞ ꯆꯨꯞꯅ ꯃꯅꯨꯡꯗ ꯂꯨꯞꯁꯜꯂꯒ ꯑꯗꯨꯝ ꯆꯥꯛ ꯆꯥꯏ ꯑꯗꯒꯤ ꯈꯔꯅ ꯈꯤꯇꯪ ꯀꯣꯟꯗꯨꯗ ꯈꯤꯇꯪ ꯍꯩꯔꯛ ꯈꯨꯗꯣꯟ ꯑꯍꯨꯝꯗꯣ ꯈꯤꯇꯪ ꯆꯣꯠꯂꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯣꯠꯂꯒ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯃꯅ ꯍꯥꯏ ꯍꯥꯏꯗꯣ ꯃꯤꯇꯩ ꯅꯣꯏꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯑꯔꯣꯏꯕꯗ ꯈꯨꯠ ꯍꯥꯝꯕꯁꯦ ꯑꯍꯧꯕꯗ ꯍꯥꯝꯕ ꯑꯣꯏꯔꯗꯤꯀꯣ ꯍꯥꯏꯗꯣ ꯃꯁꯤꯁꯨ ꯑꯗꯨꯝ ꯆꯨꯝꯖꯥꯅꯤ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯕꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯇꯧꯕꯗꯗꯤ ꯃꯐꯝ ꯃꯇꯝ ꯍꯥꯏꯗ ꯑꯗꯨꯁꯨ ꯆꯥꯔꯝꯗꯥꯏꯗꯨꯗꯁꯨ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯕꯁꯤꯁꯨ ꯑꯗꯨꯝ ꯁꯣꯏꯔꯤ ꯍꯥꯏꯇꯥꯏ ꯄꯨꯝꯅꯃꯛꯁꯦ ꯐꯖꯅ ꯊꯣꯡ ꯊꯥꯛꯑꯒ ꯑꯃꯅꯕꯨ ꯑꯣꯏꯔꯣ ꯃꯩꯇꯩ ꯕꯥꯃꯣꯟꯕꯨ ꯑꯣꯏꯔో ꯑꯗꯒꯤ ꯍꯤꯟꯗꯨ ꯕꯥꯃꯣꯟꯕꯨ ꯑꯣꯏꯔꯣ ꯆꯨꯝꯅꯒꯤ ꯕꯥꯃꯣꯟꯕꯨ ꯑꯣꯏꯔో ꯐꯖꯅ ꯊꯣꯡꯉꯒ ꯋꯥꯏ ꯇꯩꯊꯣꯛꯑꯒ ꯃꯈꯥꯗ ꯄꯨꯈꯝ ꯊꯝꯕ ꯆꯥꯕꯁꯦ ꯍꯧꯖꯤꯛꯇꯤ ꯃꯍꯤꯛ ꯃꯇꯥꯏ ꯍꯥꯏꯖꯤꯅꯤꯛ ꯌꯥꯝ ꯑꯣꯏꯔꯛꯇꯕꯗꯣ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯃꯈꯥꯗ ꯊꯝꯃ ꯆꯥꯔꯝꯃꯒꯁꯨ ꯀꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ
buffet type the tamaga yum gimi amana hapaga natra kola asing amang khaidoga chanarasu le pachabana win bhare haitare adan leipak ta thamma sabse leipak siga koi pukham jiga to ki matik na e haitare put khai fadre adan pawa mari manga khatani gap se aduna leipak tu degi chak ta songsalak insang da mahik matai songsalak bagi masak yam oire koi mi gi matau tamme bud haidare dining table chabagi adi pai puna dai ko ningang phama chabana puk phajaba khotpa du tawada tawban mayam leigre madu wa du budi sana kanglon gi leiraga suko hauji kan da di amuk yam hygienic oi basila samna ha da koi pai pui matam da dengue na ba gai sileram ponten malaria budi ko na lakpani ado khara yam section ba yam hygienic oi pai puna na hoi section ba wa di sakhum da sak thong ni nu pi sina manung changu ge na di ma manung changkan da fi du hong do ine ba du ga 피 홍보도 નથી કો અમુક ઇસિંગ સાઈથર થોંગ લઈને શ્યામ ફજાગર જાનીદા મીગી લમદમ તો પોંતે સિંગ સાઈથર ક્વાઈસી મસાદા પઅંબા મનુંગ ચંગુબગી ઈસાદા પગલક મહિક મતાઈ મયામ નો મુક સામ થો ઇને હાઈતાઈ અન સમજો કોઈગે ફી મદમ યસનબા ખ્વાંગ દ કનો ગે સલગ તો યમ નાના ગ તો બોદો કો અન યમ હાઇજેનિક ઓય બસી ફાયદા મય વાનતે તરુ તનાન બાઈસ હિરમ ખોદી મક તો લોઈન ફાઈ ચાક સાબજો ખુદ સાસેંગ ના હમ ગે હોજી સોપ કી ચાક સાબદો જો khut hambam am tham de me ki di phasana khut hambam da khut hamno ro changama pa du famadi hore ni sing bottle de kitang ham jo muk sum ne ade sing bottle half bottle am pire adu na muk sak charam dai du karai da mu ha muduri kitang ne mo khut maton ji zo laga ne chanaris adu na yam best way afaba ma haire ga di ko koi khut na sawe mo to ko spoon na dum sa ba se si so dum yam phajani tha ai spoon na chai ba jaksi adum I mai chala bu de dum khuna dum chai ko ado spoon lai bra ga na hanga ko ado spoon na cha ba hoi ke im kan adum sa nga cha ba ma te ma khuna dum pai ra su ko spoon ja ba jin is am fa ba su oi re da ado khut cha da su mana ma su nam dre khut ta su ka no lai tre ado khut ha me ga an hai du nga sai do po to problem du lai tre ado usob am chala su ko spoon na dum ha pa pura chat ado spoon do horin sing getang fa cham to spoon na dum cha ba na amuk fa bo isale be hen hai tare ado masidi masana na bai da fa thabak to dum faida anyway thank you so much thaga chari me amne ne khang ma ga hello minga ma de lai from habis hello ai kakching da gi birohini ni tapiu puna ma pu khrum jai ibungo usop ke har ga ai di am nok ning ba thingna o ta ba usop ta hojit langbangi tarpot usop sida li wa haira ke hwa de ngasi humni mari ni mamang da aina usop chatpa sida ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯐꯝꯃꯒ ꯑꯃꯨꯛ ꯅꯨꯄꯥꯒꯤ ꯁꯥꯏꯠꯀꯤ ꯐꯝꯕꯗꯨ ꯑꯩꯅ ꯐꯝꯕꯗꯨꯒ ꯅꯨꯄꯥꯒꯤ ꯁꯥꯏꯠꯀ ꯈꯔ ꯅꯛꯅꯔꯦꯕ ꯑꯗꯨꯗ ꯌꯨ ꯈꯤꯇꯪ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞꯇ ꯁꯅꯥ ꯊꯣꯡꯕꯒꯤ ꯃꯊꯦꯜ ꯌꯥꯎꯔꯛꯄꯗꯣ ꯑꯗꯨꯗ ꯁꯅꯥꯁꯤ ꯁꯨꯝ ꯆꯥꯕ ꯍꯧꯔꯛꯄꯩꯁꯤꯗ ꯃꯥꯅ ꯑꯣꯛ ꯃꯇꯨꯝꯅꯤ ꯍꯥꯏꯒꯠꯂꯛꯄꯅꯦꯕ ꯑꯗꯩ ꯑꯁ ꯃꯌꯥꯝꯁꯤꯅ ꯃꯥꯁꯤ ꯊꯦꯝꯖꯤꯜꯂꯦ ꯑꯁꯤ ꯁꯅꯥ ꯍꯥꯏꯗꯨꯅꯦꯗ ꯁꯅꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩ ꯈꯪꯗꯦ ꯃꯥꯏꯗꯣ ꯇꯧꯁꯤꯟꯅꯔꯤꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯣꯛ ꯃꯇꯨꯝꯅꯤ ꯑꯗꯨꯝ ꯇꯧꯔꯕ ꯁꯥꯎꯅꯔꯦ ꯃꯌꯥꯝꯁꯦ ꯑꯗꯩꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯅꯨꯄꯥꯁꯤ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯩ ꯃꯤ ꯅꯣꯛꯄꯁꯨ ꯌꯥꯎꯏ ꯁꯥꯎꯕꯁꯨ ꯌꯥꯎꯏ ꯇꯧꯗ ꯑꯣ ꯇꯥꯏ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨ ꯑꯗꯨꯒ ꯎꯁꯣꯞꯁꯤ ꯑꯃꯔꯣꯝꯗ ꯀꯠꯇꯤ ꯄꯪꯀꯠ ꯀꯠꯂꯒ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤ ꯍꯋꯥꯏ ꯊꯥꯎ ꯅꯨꯡꯗꯤ ꯄꯪꯆꯥ ꯆꯥꯕꯗꯤ ꯑꯍꯟꯉꯩꯁꯤ ꯁꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯥꯇꯣꯟ ꯐꯪꯗ ꯆꯠꯂꯒ ꯍꯥꯏꯕ ꯃꯣꯏꯁꯤ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯂꯥꯛꯑꯦꯕ ꯃꯁꯥꯗ ꯃꯁꯤ ꯈꯔ ꯑꯣꯟꯊꯣꯛꯑꯒ ꯀꯩꯅꯣꯒꯨꯝꯕ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯑꯍꯟꯉꯩꯒꯤ ꯀꯔꯤ ꯈꯜꯂꯒ ꯀꯩꯅꯣꯒꯤ ꯐꯪꯁꯟꯒꯨꯝꯕ ꯇꯧꯔꯒ ꯁꯪꯒꯣꯝ ꯀꯧꯇꯥꯒꯨꯝꯕ ꯌꯦꯟꯕꯤꯔꯒ ꯇꯧꯕ ꯁ꯭ꯇꯥꯏꯜ ꯑꯃ ꯄꯨꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯟꯖꯩ ꯎꯁꯣꯞꯀꯤ ꯃꯊꯦꯜ ꯃꯌꯥꯝꯁꯤ ꯆꯥꯕꯗ ꯂꯝꯕꯤꯗ ꯃꯣꯏꯁꯤ ꯀꯩꯅꯣ ꯅꯝꯕꯔ 2 ꯇꯧꯅꯤꯡꯉ ꯈꯥꯡ ꯉꯝꯗꯕꯁꯨ ꯌꯥꯎꯋꯦꯕ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯁ ꯌꯥꯝ ꯁꯨꯝ ꯌꯦꯡꯕꯗ ꯋꯥꯕ ꯌꯥꯎꯏ ꯊꯦꯡꯅꯕ ꯑꯩꯗꯤ ꯑꯩꯅ ꯈꯜꯂꯦ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯄꯨꯊꯣꯛꯄ ꯀꯠꯅꯤꯡꯉꯁꯨ ꯄꯨꯔꯥ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕꯗꯨ ꯄꯥꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ
Decemberꯒꯤ ꯑꯃꯨꯛ ꯉꯥꯏꯔꯤ ꯍꯣꯏ 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 ꯑꯗꯨꯒ ꯏꯕꯨꯡꯉꯣꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯗꯣꯅꯔ ꯌꯥꯎꯕꯁꯤꯡ ꯑꯃꯗꯤ ꯗꯥꯏꯃꯟ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯂꯥꯛꯑꯒ ꯏꯁꯩ ꯁꯛꯄ ꯈꯤꯇꯪ ꯐꯪꯖꯗꯅ ꯉꯥꯏꯕꯁꯨ ꯉꯝꯗꯅ ꯍꯟꯈꯤꯕ ꯑꯁꯨꯝꯕꯁꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯇꯧꯕ ꯁꯦꯝꯕ ꯑꯗꯨꯝꯕ ꯉꯝꯃꯣꯏꯗ ꯖꯥꯠꯂ ꯄꯩꯁꯥꯗꯤ ꯆꯪꯒꯅꯤ ꯀꯅꯥ ꯁꯤꯟꯗꯣꯏꯅꯣ ꯑꯃꯨꯛ ꯁꯤꯟꯕꯗ ꯂꯨꯄꯥ ꯂꯥꯛ ꯑꯃ ꯍꯦꯟ ꯆꯪ ꯀꯥꯏꯗꯤ ꯂꯧꯔꯨꯗꯣꯏꯅꯣ ꯑꯩꯕꯨ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯜꯂꯗꯤ ꯑꯩ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯤ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝꯗꯣ ꯆꯠꯀꯦ ꯆꯠꯁꯅꯨꯗ ꯆꯠꯄ ꯈꯥꯡꯉꯝꯗꯕꯗꯨꯗꯤ ꯀꯩꯗꯧꯔꯨꯅꯤ ꯀꯣ ꯆꯠꯈꯤꯕꯗꯨꯗꯤ ꯂꯣꯛꯇꯥꯛꯇꯁꯨ ꯆꯠꯄ ꯌꯥꯎꯕꯗꯣ ꯃꯤ 50ꯃꯨꯛ ꯁꯛꯂꯛꯇꯦ ꯍꯥꯏꯌꯦ ꯂꯣꯛꯇꯥꯛꯀꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯃꯤ 2-3ꯗꯅꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯗꯣ ꯂꯣꯏ ꯁꯛꯍꯜꯂꯤꯅꯦ ꯑꯌꯥꯝꯕ ꯀꯣ ꯑꯗꯣ ꯃꯤ 45 ꯁꯛꯑꯦꯕ ꯃꯤ 35 ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯁꯦ ꯑꯌꯥꯝꯕꯗ ꯊꯧꯔꯝ ꯇꯧꯕꯗ ꯁꯤ ꯏꯁꯩꯁꯦ ꯃꯤ 40ꯗꯤ ꯑꯗꯨꯝ ꯍꯦꯜꯂꯦ 40ꯁꯦ ꯑꯗꯨꯝ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯗꯨꯗ ꯃꯥꯅ ꯁꯛꯇꯅ ꯆꯠꯈꯤꯕ ꯍꯥꯏꯗꯨꯗꯤ ꯆꯠꯈꯤꯁꯅꯨ ꯑꯗꯨꯒ ꯃꯊꯪ ꯁꯛꯍꯧꯗꯕꯁꯤꯡꯗꯨ ꯁꯛꯍꯧꯗ꯭ꯔꯦ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯈꯔ ꯉꯟꯅ ꯑꯃꯨꯛ ꯃꯊꯪꯗ ꯂꯥꯛꯄꯤꯕꯀꯣ ꯅꯈꯣꯏꯅꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯁꯛꯍꯧꯗꯦ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤꯗ ꯂꯥꯛꯑꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯝ ꯆꯦꯡꯕꯗꯤ ꯑꯩꯈꯣꯏ ꯃꯤ ꯂꯣꯏ ꯂꯥꯛꯑꯒ ꯃꯤ 200 ꯂꯥꯛꯑ ꯏꯁꯩ ꯁꯛꯀꯦ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨ ꯀꯥꯟꯗꯗꯤ ꯗ꯭ꯔꯣ ꯇꯧꯔꯛꯄ ꯇꯥꯕꯅꯤꯀꯣ ꯗ꯭ꯔꯣ ꯑꯣꯏꯅ ꯇꯧꯔꯛꯀꯅꯦꯕ ꯁꯤꯗꯩꯗ ꯃꯤꯡ ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯂꯥꯎꯊꯣꯛꯄꯗꯣ ꯁꯛꯑꯣ ꯍꯥꯏꯔꯛꯑꯅꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯑꯗꯨꯅ ꯏꯁꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯩ ꯋꯥꯅꯤꯗ ꯑꯗꯣ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯅ ꯁꯛꯄꯗꯁꯨ ꯇꯥꯟ ꯁꯨꯡꯆꯥ ꯆꯥꯗꯕꯁꯨ ꯌꯥꯎꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏ ꯍꯩꯇꯕꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯏꯁꯩꯁꯤꯗꯕꯨ ꯍꯦꯛ ꯁꯛꯂꯛꯄꯗ ꯇꯥꯟ ꯈꯤꯇꯪ ꯆꯦꯟꯖꯔꯁꯨ ꯈꯣꯠꯆꯔꯁꯨ ꯇꯧꯖꯁꯅꯨ ꯃꯌꯥꯝ ꯋꯥ ꯅꯣꯛꯁꯦꯅ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗꯩꯗ ꯍꯩꯇꯕꯉꯩ ꯅꯣꯏ ꯌꯥꯎꯔꯣꯅꯨ ꯑꯍꯩꯕꯉꯩꯗꯤ ꯁꯛꯎ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯁꯨ ꯍꯦꯛ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯊꯣꯛꯂꯛꯏꯕꯗꯨꯗ ꯍꯥꯏꯅꯤ ꯑꯃꯨꯛꯈꯛ ꯁꯛꯄ ꯏꯁꯩꯗꯨꯗ ꯑꯃ ꯂꯣꯏꯔꯒ ꯃꯥꯏ ꯏꯁꯩꯗꯨ ꯂꯣꯏꯔ ꯃꯊꯪ ꯑꯃꯒ ꯑꯃꯨꯛ ꯁꯛꯆꯜꯂꯛꯄ ꯌꯥꯎꯔꯤꯕꯅꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯒꯦ ꯍꯥꯏꯕꯗꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒ ꯇꯧꯖꯔꯤꯕ ꯊꯧꯔꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝꯗꯨ ꯑꯩꯈꯣꯏ ꯆꯠꯂꯨꯔꯦ ꯑꯩꯈꯣꯏ ꯁꯛꯇꯅ ꯆꯠꯂꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝꯕꯗꯨꯗꯤ ꯐꯖꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯂꯒ ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯨꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯦꯅ ꯇꯥꯟꯈꯠꯂꯛꯏꯕꯅꯤꯗꯅ ꯑꯗ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯦꯅ ꯇꯥꯜꯂꯤꯅꯦꯕ ꯃꯌꯥꯝꯅ ꯍꯔꯥꯎꯔ ꯆꯠꯈꯤꯕꯗꯨꯅꯦꯕ ꯃꯌꯥꯝꯅ ꯁꯥꯎꯔ ꯑꯩꯈꯣꯏ ꯊꯤꯅ ꯉꯥꯡꯉ ꯆꯠꯈꯤꯕꯗꯨ ꯑꯣꯏꯔꯗꯤ ꯃꯗꯨ ꯇꯧꯕꯤꯗꯕ ꯐꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯣꯏ ꯑꯩ ꯊꯕꯛ ꯆꯤꯜꯂꯛꯄꯗꯒꯤꯀꯣ ꯑꯁ ꯑꯩ ꯃꯊꯪꯗꯣ ꯑꯩꯅ ꯁꯛꯆꯔꯒꯦꯅ ꯋꯥꯔꯧꯗꯅ ꯆꯠꯈꯤꯕꯗꯨꯗꯤ ꯐꯩꯌꯦꯕ ꯑꯗꯨꯅ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯅ ꯁꯤꯟꯖꯔꯤ ꯊꯕꯛꯇꯨꯗ ꯃꯣꯏ ꯏꯁꯩꯗꯣ ꯑꯗꯨ ꯇꯧꯗꯦ ꯑꯗꯥ ꯇꯧꯗꯦ ꯑꯗꯨ ꯇꯧꯗꯦ ꯑꯗꯨ ꯇꯧꯗꯦꯅ ꯇꯧꯔꯒ ꯆꯠꯈꯤ ꯇꯥꯔꯗꯤ ꯃꯗꯨ ꯑꯐꯕ ꯀꯧꯗꯦꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯈꯠꯂꯛꯄ ꯅꯨꯡꯉꯥꯏꯖꯒꯦꯅ ꯇꯧꯕꯗꯨꯗ ꯃꯔꯝꯗ ꯇꯧꯕꯗ ꯁꯅꯤ ꯆꯪꯕ ꯀꯧꯋꯦꯕ ꯑꯗꯨꯗꯤ ꯐꯠꯇꯦꯕ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯍꯣꯏ ꯑꯩ ꯊꯦꯡꯉꯦ ꯑꯩ ꯂꯝ ꯂꯥꯞꯄꯦ ꯁꯛꯇꯤ ꯌꯥꯝ ꯁꯛꯅꯤꯡꯕꯅꯦ ꯆꯥꯛꯈ꯭ꯔꯦꯗ ꯁꯛꯄ ꯐꯪꯍꯧꯗ꯭ꯔꯦꯗ ꯃꯊꯪꯗꯤ ꯉꯟꯅ ꯆꯠꯂꯒ ꯁꯛꯀꯦꯀꯣ ꯍꯥꯏꯔꯗꯤ ꯐꯖꯗ꯭ꯔꯥ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯦꯕ ꯁꯤꯁꯦ ꯃꯋꯥ ꯂꯧꯗꯦ ꯃꯣꯏ ꯏꯁꯩ ꯁꯛꯂꯦ ꯀꯅꯥꯗ ꯏꯁꯩ ꯇꯧꯔꯦ ꯑꯗꯨ ꯇꯧꯔꯦ ꯇꯧꯔꯗꯨ ꯇꯧꯕꯤꯗꯨꯗꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛꯇꯨ ꯅꯨꯡꯉꯥꯏꯖꯒꯦꯅ ꯈꯨꯔꯨꯝ ꯀꯥꯟꯗ ꯃꯤꯅ ꯋꯥꯔꯧꯔ ꯆꯠꯈꯤꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯩꯈꯣꯏꯗ ꯃꯤꯍꯨꯟꯁꯦ ꯇꯤꯡ 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 ꯁꯨꯝ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯤꯁꯤ ꯗꯥꯛ ꯑꯃ ꯊꯝꯃꯝꯃꯦꯗꯀꯣ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯍꯦ ꯊꯥꯖ ꯄꯨꯔꯅꯤꯃꯥ ꯉꯧꯔꯣꯛ ꯉꯧꯕꯤ ꯄꯨꯔꯅꯤꯃꯥ ꯏꯪ ꯏꯪ ꯂꯥꯎꯕꯤ ꯄꯨꯔꯅꯤꯃꯥ ꯑꯗꯨꯛ ꯐꯖꯔꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯗꯥꯛ ꯑꯃ ꯂꯩꯔꯦꯗꯣ ꯑꯗꯨꯅꯤ ꯗꯥꯛ ꯂꯩꯍꯟꯕ ꯐꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯦꯠꯁ forget and forgive ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯁꯤ ꯉꯥꯛꯄꯤꯁꯤ ꯅꯠꯇ꯭ꯔꯥ ꯁꯤꯗ ꯍꯦꯟꯕ ꯀꯔꯤꯝ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯐꯕ ꯂꯥꯛꯅꯅꯕ ꯃꯊꯪ ꯅꯪꯍꯧꯗ꯭ꯔꯦꯗꯅ ꯃꯊꯪꯗ ꯉꯟꯅ ꯂꯥꯛꯄꯤꯌꯨ ꯉꯟꯅ ꯑꯗꯨꯝ ꯁꯛꯄꯤꯌꯨ ꯑꯗ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗ ꯂꯥꯛꯑ ꯃꯤꯡ ꯆꯟꯕ ꯍꯥꯏꯗꯨꯗꯤ ꯑꯗꯨꯝ ꯊꯦꯡꯗꯧꯔꯕꯅꯤ ꯑꯗꯨꯅꯤ ꯑꯗꯨ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯂꯣꯛꯇꯥꯛꯇ ꯇꯧꯋꯦꯕ ꯂꯣꯛꯇꯥꯛꯇꯅ ꯑꯣꯖꯥ ꯀꯩꯅꯣꯅ ꯄ꯭ꯔꯐꯨꯜꯂꯣꯅ ꯏꯁꯩ ꯁꯛꯀꯣꯅ ꯍꯥꯏꯕ ꯑꯠꯆꯥ ꯁꯛꯑꯔꯣꯏꯅ ꯍꯥꯏꯕꯗ ꯕꯤꯖꯦꯅ ꯁꯛꯀꯣ ꯁꯨꯝ ꯇꯧꯕ ꯁꯛꯀꯣ ꯑꯗꯨꯗꯗꯤ ꯍꯣꯔꯦꯟ ꯂꯣꯏꯐꯥꯎ ꯂꯩ ꯌꯥꯗꯕꯅꯤ ꯑꯩ ꯑꯗꯨꯝ ꯁꯛꯇꯅ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩ ꯀꯔꯤꯝ ꯍꯥꯏꯖꯔꯝꯗꯦ ꯑꯗꯨꯝ ꯃꯤꯒꯤ ꯊꯕꯛ ꯊꯧꯔꯝꯗꯨꯗ ꯑꯩꯈꯣina ꯋꯥꯔꯧꯔꯁꯨ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯣꯔꯦꯟ ꯂꯥꯁ ꯐꯥꯎ ꯂꯩꯗ ꯑꯩꯗꯤ ꯇꯩ ꯑꯩ ꯀꯅꯥ ꯁꯥꯟꯅꯅꯤ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯔꯨꯕ ꯍꯥꯏꯔꯛꯄꯗ ꯑꯩ ꯏꯁꯩ ꯁꯛꯄꯗꯨ ꯅꯠꯇꯦꯕ ꯃꯔꯨ ꯑꯣꯏꯕꯗꯤ ꯏꯁꯩ ꯁꯛꯄ ꯆꯠꯄꯁꯨ ꯅꯠꯇꯦꯕ ꯊꯧꯔꯝꯗꯨꯗ ꯑꯩꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯅꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯔꯦꯗꯤꯑꯣ ꯑꯃ ꯆꯂꯥꯏꯕ ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯑꯃꯅꯦꯕ ꯑꯩꯗꯧꯅ ꯋꯥꯔꯤꯕ ꯃꯤ ꯀꯥꯡꯂꯨꯞ ꯑꯃꯅꯦꯕ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯉꯣꯟꯗ
lakpiyo na hairaktan ikai khumnarakpirakpado aduden phajabasibu kari lege lakpiyo na hairaga haibiraido akhoi ikai khumnabirine adu aina mu ikai khumnagadamne aibu ikai khumnaraiba mido aina saujallamdau natte aina saisallamdau natte natra adumain haitaren as natra yam haigre tagachare thank you so much loisindage ngasigi ai ko lo khacharoi drama je am kana namimni nako adumaina tawdana tawjai aduna thank you so much anana labuk lamang isang sange paumulani labuk lamang isang sang basida mo drone pairaga namning bagi kano laibani ado namago piro hai bichi nauk si yaure laigani khara lairaga soidan adana thagachari teng pang birok pa koi gi kano gi amani khak le yam de amani khak tang ni lok thok chage I su I birok tre sithabadi so yorom dong ma le do amani khak tang lok thok chage tamubi zero lopachani pibire thagachari daga kakching dagi kaka gopal hoje cancer nari ba patient dugi pachanga na pibire thagachari cancer na ba patient dugi ni haidana second bi pachahum mama pibire donor gi cha mama daga khoirom robindro kashmir dagi pachahum mama su pibire marak sida na hanongma pesa pigi RK Gunesori screenshot thaudre haidana ngarang screenshot thabire pachani pibirakiba thagachari hanana aduga khoi somna kanda donor gi group ta haitare donor gi group ta mayam irakpadu adusu hayeng punna dum marakta lokthokcharage ngasigi damuktadi thagachari punama punungi warol thorambu mapung phanbidana saruga biri basigi damana thagachari sigi matang asi thorom lo sinjare punumapu korum jare take care Lengsin biro operation makan amata yaudana makan khuduma ke anaba sing laying jari JK Naturopathy Healthcare Kaisampat Junction near Traffic Point Imphal West Manipur JK Naturopathy Healthcare sida surgery ki treatment amata yaudana laying jari tonga balina sing adudi kidney failure liver failure heart failure diabetes gallbladder amadi kidney stone dengue sinusitis thyroid BP stroke makal khuduma ki tumor piles skin disease paralysis epilepsy Parkinson asthma arthritis osteoarthritis spondylitis involuntary urination and bedwetting asinachingba ayuki pung 9 digina nungthilgi pung 12 phawba loinena pung 1 digina numidang wairam pung 5 phawda mafam asida layengmagi khudong chaba sing pijari masida natana tongan malaina singidama surgery amata yaudana mafam asida layengmagi khudong chaba du pijari akupa marulgi dama phone tobiu 9436418619 amukana 9436418619 Lengsin Biro JK Naturopathy Healthcare Kaisampat Junction near Traffic Point Imphal West Nungairaba Paujel Leichal Ayush Clinic and Pharmacy Advanced Diabetes Healing and Wellness Center Sagulban Salam Lekai Mamang Lirak Jiri Parking Mafam asida ayuki pung 9 digina pung 5 phawbagi layengmagi khudong chabadu pijari adom diabetes laina nabagi dama wabiru rogan Leichal Ayush Clinic ta diabetes tha amagi manungda reverse oina layengba ngamjari masida sunatana creatine wangba fatty liver oiba cholesterol wangba BP wangba arthritis gallstone joint pain kidney stone weight loss na chingba layengba ngamle masigi sumathata makal khudimaki lab test tawagi khudong chabasu leijari akopa marol gi dama call tobiu 8880 57181 5 amukahna 8880
571815 mafam asida water therapy steam bath ki khudong chabasu leijari ngasing asimak lengsinbiru Leichal Ayush Clinic and Pharmacy Advanced Diabetes Healing and Wellness Center Sagolban Salam Lekai Mamang Lerak Jiri Parking AB Jewelry Athokpam Bazar Manung Hairiba AB Jewelry na nungairaba paujal ama pizari madudi lagliba ningol chakaubasna lakpasida nauna hangdokchariba AB Jewelry na khudongchaba offer ama pizari madudi sana saba lakpa matamda mafam asidagi sana lepaga sabirabadi asaman free oijagani aduga sana pubiraga sabiragadi asaman tangkhai-tamak laujagani AB Jewelry dagi khudongchaba asi laubiyo khudongchaba asi sahi khudingi ningol chakauba khudingi pijagani loinana sana saba tambiningba yaurabasu mafam asida lakpiduna tanabiba yagani lengsin biro AB Jewelry Athokpam Bazar Manung contact number pizari 7005 95901 Amuktanga Hanna 7005 95901 English Singani Taragi State Awardee Amadi English Singani Taramapangi Dr. Ambedkar National Awardee Fankraba IBM Sana Embroidery Wool Knitting Kam Vocational Training Center Kwakachel Ngana Pitongna Akanaba Supam Nompang Kangraba Nupi Singidama Chaliba Chahi English Singani Kungamangagi February Thadigi Hoduna Tha Ahungi Amadi Long Term Training Gi Oiba Embroidery Wool Knitting Tailoring Loinana Kankal Tubugi Training Ama Hana Gumna Chahi Asigi Show Haujargani Arapa Miyo Singidama Hostel Gi Khudong Chaba Pijari Saliba Tha Asidi Yauba Nangdrabashu Marakta Anoba Besama Semduna Tambagi Khudong Chaba Pijari Training Loiraba Singna Embroidery Center Asida Tabak Tobagi Khudong Chaba Su Pijari Pambiba Singna Call Tobiu 70054 38121 Loinana 9233835693 Akang abasit masing kharakatan Khudong Chaba Si Lobiu Lengsin Biro IBM Sana Tailoring House Embroidery Wool Knitting Cum Vocational Training Center Kwakachil Nganapitong Nungairaba Paujel Hangabukta Lady Tobal District Hospital Gimayok Nabada Sanasam X-ray Haina Kangnaba